ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯂꯣꯏꯅꯅ ꯏꯀꯣꯛꯂꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯁꯃꯥꯟꯗꯣꯡ꯫ ꯋꯥꯔꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯁꯃꯥꯟꯗꯣꯡ꯫ ꯃꯇꯝꯗꯨ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9ꯃꯨꯛ ꯇꯥꯔꯤ꯫ ꯂꯥꯏꯖ ꯑꯃꯗꯤ ꯁꯨꯅꯤ ꯃꯈꯣꯏꯒꯤ ꯃꯄꯥꯕꯨꯡꯅ ꯊꯧꯔꯤꯕ ꯒꯥꯔꯤ ꯑꯗꯨꯗ ꯄꯨꯟꯅ ꯇꯣꯡꯃꯤꯟꯅꯗꯨꯅ ꯂꯥꯛꯂꯤ꯫ ꯑꯁꯣꯝ ꯂꯥꯛꯄꯅ ꯂꯥꯏꯖꯗꯣ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯌꯧꯔꯕꯗ ꯃꯍꯥꯛꯀꯤ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯃꯍꯥꯛ ꯀꯨꯝꯊꯍꯧꯔꯤ꯫ ꯑꯗꯨꯒ ꯁꯨꯅꯤꯅ ꯂꯥꯏꯖꯗ "ꯑꯩ ꯆꯠꯂꯒꯦꯀꯣ, ꯍꯌꯦꯡ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ" ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯤ꯫ ꯂꯥꯏꯖꯁꯨ ꯃꯍꯥꯛꯀꯤ ꯏꯃꯨꯡꯂꯣꯝꯗ ꯄꯔꯞ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯖꯒꯤ ꯃꯃꯥꯍꯣꯏ ꯃꯄꯥꯍꯣꯏꯅ ꯃꯍꯥꯛꯄꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯖꯒꯤ ꯃꯄꯥꯅ "ꯑꯩ ꯏꯕꯦꯝꯃ, ꯅꯪꯅ ꯍꯜꯂꯛꯂꯤꯕꯁꯤ ꯊꯦꯡꯃꯜꯂꯤꯅꯦ, ꯈꯔ ꯉꯟꯅ ꯍꯜꯂꯛꯅꯕ ꯇꯧꯅꯦ꯫ ꯍꯣꯏ, ꯅꯣꯏꯒꯤ ꯖꯒꯣꯏ ꯁꯥꯕꯗꯨꯕꯨꯗꯤ ꯌꯥꯝꯅꯕꯨꯗꯤ ꯑꯩꯅꯁꯨ ꯄꯥꯝꯖꯕ ꯊꯕꯛꯅꯤ, ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯅꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯨ ꯈꯔ ꯊꯦꯡꯃꯜꯂꯤ, ꯉꯟꯈꯠꯅꯕ ꯇꯧꯅꯦ." "ꯑꯁ ꯄꯥꯕꯨꯡ, ꯑꯩꯁꯨ ꯌꯥꯗꯗꯅ ꯇꯧꯔꯤꯅꯦ, ꯑꯩ ꯏꯊꯟꯇ ꯊꯦꯡꯕ ꯅꯠꯇꯦ, ꯁꯨꯅꯤ ꯍꯣꯏ ꯀꯔꯤ ꯍꯣꯏ ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ ꯊꯦꯡꯉꯤꯅꯦ." "ꯑꯣ, ꯐꯔꯦꯁꯦ." ꯋꯥꯐꯝ ꯑꯗꯨꯗ ꯂꯥꯏꯖꯒꯤ ꯃꯃꯥ ꯇꯝꯐꯥꯅ "ꯑꯗꯣ ꯅꯪꯅ ꯇꯧꯔꯤꯕꯁꯤꯅ ꯀꯌꯥꯝ ꯀꯨꯏꯅ ꯇꯧꯒꯗꯧꯔꯤꯕꯅꯣꯅꯦ? ꯁꯨꯝ ꯇꯧꯕꯁꯦ ꯏꯃꯥ ꯍꯣꯏ ꯌꯨꯡꯁꯥ ꯊꯤꯅꯦ." "ꯏꯃꯥ, ꯑꯗꯨꯕꯨꯗꯤ ꯀꯨꯏꯔꯔꯣꯏꯌꯦ, ꯍꯞꯇꯥ ꯑꯃꯨꯛꯇꯃꯛ ꯉꯥꯏꯔꯕꯅꯤ." "ꯐꯔꯦ, ꯍꯞꯇꯥ ꯑꯃꯨꯛꯇꯃꯨꯛ ꯉꯥꯏꯔꯕꯗꯤꯅ ꯃꯗꯨꯗꯪ ꯇꯝꯊꯣꯛꯑꯦ ꯍꯥꯏꯔꯒ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯣꯀꯣ." ꯑꯁꯨꯝꯅ ꯂꯥꯏꯖ ꯑꯃꯗꯤ ꯂꯥꯏꯖꯒꯤ ꯃꯄꯥ ꯑꯗꯨꯒ ꯃꯃꯥ ꯇꯝꯐꯥ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈ꯭ꯔꯤ꯫ ꯂꯥꯏꯖꯁꯦ ꯃꯈꯣꯏꯒꯤ ꯀꯣꯂꯦꯖꯀꯤ ꯑꯆꯧꯕ ꯐꯪꯁꯟ ꯑꯃꯗ ꯃꯍꯥꯛꯁꯨ ꯏꯁꯩ ꯅꯣꯡꯃꯥꯏ ꯁꯛꯇꯨꯅ ꯗꯥꯟꯁ ꯇꯧꯗꯨꯅ ꯃꯌꯥꯝꯒꯤ ꯃꯤꯠꯌꯦꯡꯐꯝ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯁꯨꯅꯤ ꯑꯃꯗꯤ ꯃꯈꯣꯏ ꯃꯃꯥꯟꯅꯕꯤꯁꯤꯡꯒ ꯄꯨꯟꯅ ꯖꯒꯣꯏ ꯇꯝꯂꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯂꯥꯏꯖ ꯑꯃꯗꯤ ꯁꯨꯅꯤ ꯃꯈꯣꯏ ꯃꯃꯥꯟꯅꯕꯤꯁꯤꯡ ꯄꯨꯟꯅ ꯃꯃꯥꯟꯅꯕꯤ ꯑꯃꯒꯤ ꯃꯌꯨꯝꯗ ꯃꯈꯣꯏ ꯅꯨꯡꯇꯤꯒꯤ ꯑꯣꯏꯅ ꯖꯒꯣꯏ ꯇꯝꯕ ꯆꯠꯂꯤ꯫ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗꯅ ꯀꯣꯂꯦꯖ ꯆꯠꯄ, ꯑꯗꯨꯒ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯨꯡ 6 ꯑꯗꯨꯋꯥꯏꯗꯒꯤ ꯇꯝꯕꯗꯨꯅ ꯅꯨꯃꯤꯗꯥꯡ ꯊꯦꯡꯂꯕ ꯐꯥꯎꯕ ꯇꯝꯃꯤꯕꯅꯤ꯫ ꯑꯇꯩꯒꯤ ꯃꯇꯝꯗꯗꯤ ꯃꯈꯣꯏ ꯇ꯭ꯌꯨꯁꯟ ꯆꯠꯄꯒ ꯀꯔꯤꯒ ꯑꯃꯠꯇ ꯁꯪꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯂꯥꯏꯖꯁꯨ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤꯗꯨꯅ ꯃꯃꯥ ꯇꯝꯐꯥꯒ ꯂꯣꯏꯅꯅ ꯃꯈꯣꯏ ꯆꯥꯛ ꯆꯥꯊꯣꯛꯂꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯊꯣꯛꯄ ꯇꯨꯝꯅꯈ꯭ꯔꯤ꯫ ꯃꯇꯝꯗꯨ ꯑꯍꯤꯡꯒꯤ ꯄꯨꯡ 1ꯃꯨꯛ ꯇꯥꯔꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯨꯃꯥꯡꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯒꯨꯗ꯭ꯔꯨꯡ ꯆꯦꯟꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯏ, ꯑꯗꯨꯒ ꯉꯔꯪ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯈꯣꯟꯖꯦꯜꯁꯨ ꯇꯥꯔꯤ꯫ ꯈꯣꯟꯖꯦꯜꯁꯤꯡ ꯑꯗꯨ ꯇꯥꯔꯨꯕꯗ ꯂꯥꯏꯖ ꯃꯤꯀꯞ ꯊꯣꯛꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯖꯅ "ꯀꯅꯥꯅꯣꯅꯦ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯡꯗ ꯒꯨꯗꯨꯡ ꯆꯦꯟꯗꯨꯅ ꯂꯥꯡꯂꯤꯕꯁꯤꯕꯣ? ꯉꯔꯪ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯃꯈꯣꯜꯁꯨ ꯇꯥꯔꯤ, ꯃꯁꯤꯕꯨ ꯁꯨꯅꯤꯒꯤ ꯃꯈꯣꯜ ꯅꯠꯇꯕ꯭ꯔꯅꯦ?" ꯑꯗꯨꯝꯅ ꯂꯥꯏꯖꯅ ꯈꯜꯂꯒ ꯃꯍꯥꯛ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯛꯂꯤ, ꯑꯗꯨꯗꯨꯒ ꯃꯄꯥꯟꯂꯣꯝꯗ ꯄꯔꯞ ꯊꯣꯛꯂꯛꯏ꯫ ꯃꯇꯝꯗꯣ ꯉꯥꯟꯐꯨꯝ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯖꯅ ꯄꯔꯞ ꯁꯨꯃꯥꯡꯗ ꯀꯨꯝꯊꯔꯛꯂꯒ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯌꯦꯡ ꯌꯦꯡꯗꯨꯅ ꯃꯇꯝꯗꯗꯤ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯖꯅ ꯇꯨꯡ ꯍꯟꯗꯣꯛꯇꯨꯅ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯛꯄꯗ ꯂꯨꯕꯥꯛ ꯑꯃ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯂꯨꯕꯥꯛ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯨꯕꯥꯛ ꯑꯗꯨ ꯂꯧꯊꯣꯛꯂꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯐꯖꯈ꯭ꯔꯕ ꯁꯃꯥꯟꯗꯣꯡ ꯑꯃ ꯌꯥꯎꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯂꯥꯏꯖꯅ ꯁꯃꯥꯟꯗꯣꯡ ꯑꯗꯣ ꯄꯥꯏꯈꯣ ꯍꯥꯏꯗꯨꯅ ꯍꯦꯛ ꯇꯧꯔꯛꯄꯗ ꯃꯃꯥꯅ ꯃꯍꯥꯛꯄꯨ ꯍꯧꯗꯣꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯖꯁꯨ ꯃꯤꯀꯞ ꯊꯣꯛꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯖꯒꯤ ꯃꯃꯥꯅ "ꯑꯍꯩ, ꯀꯩꯗꯧꯔꯒꯦꯅꯦ ꯅꯪꯕꯣ? ꯁꯨꯅꯤ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤꯕꯗꯨꯕꯨ ꯀꯩꯗꯧꯔꯒꯦꯕ?" "ꯏꯃꯥ, ꯑꯩꯕꯨ ꯑꯗꯨꯃꯥꯏꯅ ꯂꯥꯎꯈꯤꯕ꯭ꯔꯅꯦ? ꯍꯩꯃꯥ, ꯅꯪꯅ ꯍꯧꯖꯤꯛꯇ ꯁꯨꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯈꯤꯕꯗꯨꯗꯤ?" "ꯑꯣ ꯏꯃꯥ, ꯑꯩ ꯃꯪ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯃꯁꯤꯗꯤꯕ, ꯑꯣ ꯇꯨꯝꯃꯨ, ꯃꯇꯝꯁꯦ ꯐꯅꯌꯥꯝ ꯊꯦꯡꯂꯕꯅꯤ꯫ ꯏꯃꯥ, ꯄꯨꯡꯕꯨ ꯀꯌꯥ ꯇꯥꯈ꯭ꯔꯒꯦ?" "ꯑꯣ, ꯄꯨꯡ 2 ꯍꯦꯜꯂꯕꯅꯤ, ꯇꯨꯝꯃꯨ." "ꯑꯣ, ꯑꯩꯒꯤ ꯃꯪ ꯑꯣꯏꯔꯦ ꯍꯧꯖꯤꯛꯀꯤꯗꯣ." "ꯍꯩ, ꯀꯩꯅꯣ ꯑꯃꯨꯛ ꯈꯜꯂꯤꯗꯨꯅ?" "ꯀꯩꯁꯨ ꯅꯠꯇꯦ ꯏꯃꯥ." "ꯇꯨꯝꯃꯣꯀꯣ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯇꯝꯐꯥ ꯄꯔꯞ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯖꯅ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯤ, "ꯍꯧꯖꯤꯛ ꯑꯩꯅ ꯎꯈꯤꯕꯗꯨꯕꯨ ꯀꯔꯤꯅꯣ? ꯑꯩꯅ ꯇꯥꯈꯤꯕꯗꯨꯅ ꯀꯔꯤꯅꯣ? ꯃꯪ ꯑꯗꯨꯗ ꯑꯣꯟꯊꯣꯛꯅ ꯀꯤꯅꯁꯨ ꯃꯪꯈ꯭ꯔꯦꯗꯀꯣ" ꯍꯥꯏꯗꯨꯅ ꯊꯃꯣꯏꯗ ꯈꯟꯖꯔꯤ꯫ ꯑꯗꯨꯒ ꯃꯪ ꯑꯗꯨꯗ ꯇꯧꯈꯤꯕ ꯂꯨꯕꯥꯛ ꯑꯃꯗ ꯁꯃꯥꯟꯗꯣꯡ ꯌꯥꯎꯔꯝꯕꯗꯣ ꯃꯍꯥꯛꯅ ꯈꯟꯖꯤꯜꯂꯨꯕꯗ ꯀꯤꯕ ꯐꯥꯎꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ
ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯤ ꯂꯥꯏꯖꯥ ꯃꯍꯧꯁꯥꯒꯤ ꯃꯍꯧꯁꯥ ꯃꯍꯥꯛ ꯇ꯭ꯌꯨꯁꯟ ꯆꯠꯂꯨꯔꯕ ꯃꯇꯨꯡꯗ ꯀꯣꯂꯦꯖ ꯆꯠꯂꯤ ꯀꯣꯂꯦꯖ ꯌꯧꯔꯕꯗ ꯁꯨꯅꯤ ꯍꯣꯏꯒꯤ ꯃꯌꯥꯝꯒ ꯄꯨꯟꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯑꯃ ꯁꯥꯟꯅꯕꯗꯒꯤ ꯃꯍꯥꯛꯀꯤ ꯃꯪꯒꯤ ꯋꯥꯔꯤ ꯑꯗꯣ ꯀꯥꯎꯊꯣꯛꯈ꯭ꯔꯤ ꯃꯇꯧ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯂꯥꯏꯖꯥ ꯑꯃꯗꯤ ꯁꯨꯅꯤ ꯃꯈꯣꯏ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝ ꯑꯃ ꯍꯧꯖꯤꯛ ꯁ꯭ꯀꯨꯜꯒꯤ ꯌꯥꯝꯅ ꯐꯖꯔꯕ ꯀꯣꯂꯦꯖꯀꯤ ꯌꯥꯝꯅ ꯐꯖꯔꯕ ꯄꯔꯐꯣꯔꯃꯦꯟꯁ ꯎꯠꯀꯗꯕꯒꯤ ꯃꯇꯝ ꯑꯗꯣ ꯌꯧꯔꯛꯀꯗꯕ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯈꯛꯇꯃꯛ ꯉꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯁꯨꯅꯤ ꯍꯣꯏꯒꯤ ꯇꯥꯛꯄꯤ ꯇꯝꯕꯤꯔꯤꯕ ꯑꯣꯖꯥ ꯑꯗꯨꯅ ꯂꯥꯏꯖꯥꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯑꯩ ꯂꯥꯏꯖꯥ ꯅꯪ ꯁꯤꯗ ꯂꯥꯎ ꯑꯣꯖꯥ ꯀꯔꯤ ꯍꯥꯏꯒꯦ ꯉꯍꯥꯟꯗꯒꯤ ꯈꯪꯕꯨ ꯈꯪꯗꯦ ꯑꯩꯗꯤ ꯑꯀꯥꯎꯕ ꯑꯃ ꯂꯩꯔꯦꯅꯦ ꯑꯣꯖꯥ ꯀꯔꯤ ꯀꯥꯎꯔꯒꯦ ꯑꯇꯩ ꯅꯠꯇꯦꯗ ꯌꯦꯡꯉꯨ ꯅꯃꯥꯟꯅꯕꯤ ꯃꯌꯥꯝꯁꯦ ꯂꯣꯏꯅꯃꯛ ꯁꯝ ꯁꯥꯡꯂꯦ ꯑꯗꯨꯒ ꯅꯪꯗꯤ ꯁꯝ ꯈꯔ ꯇꯦꯜꯂꯦ ꯍꯥ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯁꯝ ꯁꯥꯡꯕ ꯃꯥꯟꯅꯗ꯭ꯔꯒꯗꯤ ꯐꯖꯗꯧ ꯃꯥꯟꯗꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯈꯣꯏꯅ ꯁꯥꯒꯗꯧꯔꯤꯕ ꯖꯒꯣꯏ ꯑꯁꯤ ꯁꯝ ꯁꯥꯡꯉꯕꯗꯤ ꯍꯦꯟꯅ ꯐꯖꯒꯗꯧꯔꯤꯕꯅꯤ ꯍꯌꯦꯡ ꯀꯖꯦꯡꯂꯩ ꯍꯥꯞꯄꯛꯄꯗ ꯁꯝ ꯇꯦꯜꯂꯕꯗꯤ ꯐꯖꯔꯣꯏ ꯀꯝꯗꯧꯁꯦꯕ ꯑꯣꯖꯥ ꯁꯃꯥꯟꯇꯣꯡ ꯍꯥꯞꯄꯗꯤ ꯌꯥꯅꯤꯌꯦ ꯍꯣꯏꯅꯦ ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ ꯑꯗꯣ ꯉꯜꯂꯤꯉꯩꯁꯤꯗ ꯁꯃꯥꯟꯇꯣꯡꯗꯣ ꯊꯤꯍꯧꯅꯕ ꯇꯧ ꯍꯣꯏ ꯑꯣꯖꯥ ꯑꯁꯨꯝꯅ ꯂꯥꯏꯖꯥ ꯑꯃꯗꯤ ꯁꯨꯅꯤ ꯃꯈꯣꯏ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝ ꯑꯗꯨꯗ ꯑꯣꯖꯥ ꯑꯗꯨꯅ ꯇꯥꯛꯄꯤ ꯇꯝꯕꯤꯕ ꯌꯥꯕ ꯇꯝꯕꯤꯔꯕꯒꯤ ꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯁꯨ ꯃꯌꯨꯝꯗ ꯍꯟꯅꯔꯛꯂꯤ ꯅꯨꯃꯤꯠꯇꯨꯃꯗꯤ ꯈꯔ ꯍꯩꯔꯕꯅꯤꯅ ꯈꯔ ꯉꯟꯈꯠꯂꯤ ꯀꯥꯎꯗꯅꯕ ꯑꯗꯨꯝ ꯅꯤꯡꯁꯤꯡꯍꯟꯕꯒꯤ ꯋꯥꯅꯤ ꯍꯩꯗꯤ ꯂꯣꯏꯅꯃꯛ ꯍꯩꯅꯔꯕꯅꯤ ꯄꯨꯡ 8 ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯁꯨꯅꯤꯒꯤ ꯃꯄꯥꯕꯨꯡꯅ ꯂꯥꯏꯖꯥ ꯑꯃꯗꯤ ꯁꯨꯅꯤꯕꯨ ꯄꯨꯗꯨꯅ ꯃꯍꯧꯁꯥꯒꯤ ꯃꯍꯧꯁꯥ ꯑꯗꯨꯃꯛ ꯂꯥꯛꯂꯤꯕꯅꯤ ꯁꯨꯅꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯏꯅꯥ ꯀꯩꯔꯥꯛ ꯈꯨꯟꯕ ꯏꯃꯨꯡꯅꯤ ꯑꯗꯨꯒ ꯆꯥꯕ ꯊꯛꯄ ꯋꯥꯠꯇꯕꯗ ꯅꯠꯇꯅ ꯃꯇꯣꯝꯗꯁꯨ ꯄꯣꯛꯂꯤꯕꯅꯤ ꯂꯥꯏꯖꯥꯁꯨ ꯑꯗꯨꯝ ꯃꯉꯥꯏ ꯆꯥꯕ ꯊꯛꯄ ꯋꯥꯠꯇꯦ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯏꯅꯥ ꯀꯩꯔꯥꯛ ꯈꯨꯟꯗ꯭ꯔꯕꯁꯨ ꯃꯆꯦꯡ ꯆꯥꯕ ꯏꯃꯨꯡꯅꯤ ꯑꯗꯨꯒ ꯂꯥꯏꯖꯥꯒꯤꯁꯨ ꯃꯇꯣꯝꯇꯅꯤ ꯄꯣꯛꯂꯤꯕ ꯁꯨꯅꯤ ꯑꯃꯗꯤ ꯂꯥꯏꯖꯥ ꯇꯠꯅ ꯊꯥꯅꯕ ꯌꯥꯗ꯭ꯔꯕ ꯊꯋꯥꯏꯒ ꯍꯛꯆꯥꯡꯒꯒꯨꯝ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯇꯤꯟꯅꯕ ꯃꯔꯨꯞ ꯉꯥꯛꯇꯅꯤ ꯃꯇꯝ ꯑꯗꯨꯗ ꯁꯨꯅꯤꯅ ꯂꯥꯏꯖꯥꯗ ꯂꯥꯏꯖꯥ ꯉꯁꯤꯗꯤ ꯉꯟꯁꯨ ꯉꯜꯂꯤ ꯑꯩꯈꯣꯏꯗ ꯉꯥꯏꯍꯥꯛ ꯂꯩꯊꯣꯛꯈꯤꯁꯤꯗꯅ ꯏꯃꯥꯗꯣ ꯃꯁꯥ ꯈꯔ ꯉꯝꯍꯧꯗꯦ ꯈꯔ ꯉꯟꯅ ꯂꯥꯛꯄꯁꯤꯗ ꯐꯅ ꯑꯗꯨꯝ ꯇꯥꯟ ꯆꯥꯔꯦ ꯑꯩ ꯌꯨꯝꯗ ꯑꯗꯨꯝ ꯆꯪꯈ꯭ꯔꯒꯦ ꯑꯁꯦꯡꯕꯩꯔꯥ ꯍꯥꯏꯁꯤꯕꯣ ꯏꯃꯥ ꯉꯝꯗꯕ꯭ꯔꯣ ꯉꯝꯍꯧꯗꯦꯕ ꯑꯗꯨ ꯑꯣꯏꯔꯒꯅ ꯅꯣꯏꯗ ꯑꯣꯏꯅ ꯉꯥꯏꯍꯥꯛ ꯂꯩꯊꯣꯛꯄ ꯍꯥꯏꯗꯨꯅꯤ ꯉꯟꯇꯥ ꯍꯟꯖꯤꯟꯕꯗꯣ ꯁꯨꯝ ꯍꯟꯖꯤꯟꯈꯤꯗ꯭ꯔꯕꯅꯤꯅ ꯇꯜꯂꯦꯕ ꯃꯈꯣꯏꯅꯤ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯨꯗ ꯁꯨꯅꯤꯒꯤ ꯃꯄꯥꯕꯨꯡꯅ ꯑꯩ ꯃꯇꯝꯁꯤ ꯌꯥꯝꯅ ꯊꯦꯡꯂꯕꯅꯤ ꯉꯥꯎꯁꯤꯟꯅꯔꯅꯨ ꯑꯩ ꯍꯌꯦꯡꯁꯦ ꯊꯕꯛ ꯑꯔꯨꯕ ꯑꯃ ꯇꯧꯒꯗꯕ ꯂꯩ ꯉꯟꯇꯥ ꯍꯧꯒꯠꯂꯒ ꯑꯣꯐꯤꯁ ꯆꯠꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯈꯔ ꯉꯟꯅ ꯇꯨꯝꯅꯤꯡꯉꯤ ꯉꯥꯎꯁꯤꯟꯅꯔꯅꯨ ꯌꯨꯝꯗ ꯑꯗꯨꯝ ꯍꯜꯂꯁꯤꯀꯣ ꯋꯥꯐꯝ ꯑꯗꯨꯗ ꯂꯥꯏꯖꯥꯁꯨ ꯀꯔꯤꯁꯨ ꯍꯥꯏꯗ꯭ꯔꯤ ꯑꯗꯨꯒ ꯁꯨꯅꯤꯁꯨ ꯃꯄꯥꯕꯨꯡꯅ ꯍꯥꯏꯔꯤꯕ ꯑꯗꯨꯗ ꯀꯔꯤꯁꯨ ꯈꯨꯝꯂꯨꯗ꯭ꯔꯤ ꯃꯇꯧ ꯑꯁꯨꯝꯅ ꯂꯥꯏꯖꯥ ꯑꯃꯗꯤ ꯁꯨꯅꯤ ꯃꯈꯣꯏ ꯑꯁꯨꯝ ꯂꯥꯛꯄꯅ ꯂꯥꯏꯖꯥꯒꯤ ꯌꯨꯝꯒꯤ ꯊꯣꯡꯒꯥꯜ ꯌꯧꯔꯕꯗ ꯃꯍꯥꯛ ꯑꯗꯨꯃꯛ ꯆꯪꯍꯧꯔꯤ ꯑꯗꯨꯒ ꯁꯨꯅꯤ ꯑꯃꯗꯤ ꯃꯄꯥꯕꯨꯡ ꯑꯗꯨꯃꯛ ꯊꯧꯈ꯭ꯔꯤ ꯂꯥꯏꯖꯥꯅ ꯃꯍꯥꯛꯀꯤ ꯌꯨꯝꯂꯣꯝꯗ ꯒꯝ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯑꯊꯥꯞꯄꯗ ꯃꯍꯥꯛꯀꯤ ꯃꯃꯥꯒ ꯃꯄꯥꯕꯨꯡꯒꯅ ꯃꯥꯡꯒꯣꯜꯗ ꯉꯥꯏꯔꯤꯕꯗꯣ ꯎꯏ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯖꯥꯁꯨ ꯑꯁꯨꯝ ꯆꯪꯉꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯇꯨꯡꯂꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯏꯟꯅꯔꯛꯄꯗꯧꯅ ꯃꯉꯣꯟꯗ ꯁꯥꯎꯒꯨꯝ ꯑꯃꯗꯤ ꯐꯥꯎꯏ ꯃꯁꯥꯗ ꯏꯍꯩ ꯍꯩꯅꯗꯕ ꯀꯔꯤꯅꯣꯝ ꯏꯇꯧ ꯇꯧꯔꯛꯄꯗꯨꯗ ꯂꯥꯏꯖꯥꯅ ꯇꯨꯡꯂꯣꯝꯗ ꯁꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯏ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯗꯤ ꯂꯩꯔꯝꯗꯦ ꯂꯥꯏꯖꯥꯗꯣ ꯋꯥꯈꯜꯅ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯩꯒꯤ ꯏꯁꯥꯒꯤ ꯁꯥꯎꯝ ꯑꯣꯏꯔ ꯃꯥꯜꯂꯦ ꯈꯜꯗꯨꯅ ꯃꯍꯥꯛ ꯄꯔꯞ ꯃꯍꯥꯛꯅ ꯖꯒꯣꯏ ꯇꯝꯂꯤꯕ ꯏꯁꯩ ꯑꯗꯨꯒꯤ ꯏꯁꯩ ꯑꯗꯣ ꯉꯪꯗꯨꯅ ꯃꯍꯥꯛ ꯑꯗꯨꯃꯛ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯖꯥ ꯂꯥꯛꯄ ꯑꯗꯨꯗ ꯂꯥꯏꯖꯥꯒꯤ ꯃꯃꯥꯗꯣ ꯆꯦꯟꯊꯣꯔꯛꯂꯒ ꯀꯔꯤꯅꯣꯗ ꯅꯪ ꯉꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯉꯟꯈ꯭ꯔꯦꯗꯀꯣ ꯐꯔꯦ ꯅꯪꯅ ꯑꯁꯨꯝꯅ ꯉꯟꯅ ꯂꯥꯛꯄꯁꯦ ꯏꯃꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯏꯃꯥ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦꯅꯦ ꯀꯔꯤꯅꯣ ꯐꯠ ꯍꯥꯏꯌꯨꯁꯦ ꯑꯩꯅ ꯂꯥꯛꯄꯗꯅꯦ ꯑꯩꯒꯤ ꯇꯨꯡꯗ ꯃꯤ ꯏꯟꯅꯔꯛꯄꯗꯧꯅ ꯇꯧꯏ ꯍꯩꯃꯥ ꯀꯩꯒꯤꯅꯣ ꯑꯗꯨꯗꯤ ꯈꯪꯗꯦ ꯏꯃꯥ ꯑꯗꯣ ꯑꯩꯅ ꯂꯩꯊꯣꯛꯂꯒ ꯌꯦꯡꯕꯗꯗꯤ ꯀꯅꯥꯝ ꯂꯩꯔꯝꯗꯦ ꯍꯥꯏ ꯂꯥꯏ ꯐꯠꯇꯕ ꯏꯟꯅꯔꯛꯄ ꯑꯣꯏꯔꯤꯅꯤ ꯂꯥ ꯈꯨꯖꯤ ꯂꯩꯈꯥꯝ ꯉꯧꯊꯣꯛꯄꯤꯒꯦ ꯑꯩꯒꯤ ꯏꯁꯥꯒꯤ ꯁꯥꯎꯝ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯗ ꯏꯃꯥ ꯍꯦ ꯑꯗꯨꯃꯥꯏꯅ ꯇꯤꯡꯀꯦꯠ ꯂꯩꯈꯠꯀꯅꯨ ꯃꯁꯤꯗꯤ ꯂꯥꯏꯖꯥꯅ ꯉꯥꯡꯉꯝꯃꯒ ꯆꯪꯈꯤꯕꯗꯨꯗ ꯇꯝꯐꯥꯅ ꯉꯥꯡꯗꯨꯅ ꯂꯩꯍꯧꯔꯤꯕꯅꯤ ꯃꯁꯤꯗꯒꯤꯗꯤ ꯇꯝꯐꯥꯒꯤ ꯃꯄꯨꯔꯣꯏꯕ ꯑꯗꯨꯅ ꯌꯥꯔꯦꯗ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯅꯣꯏ ꯅꯨꯄꯤꯒꯤ ꯍꯧꯅꯕꯤ ꯄꯄꯥꯗ ꯄꯥꯈꯠꯄꯗꯣ ꯇꯧꯔꯅꯨ ꯀꯔꯤꯁꯨ ꯇꯧꯔꯣꯏꯀꯣ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯂꯥꯏꯖꯥꯒꯤ ꯃꯅꯥꯛꯇ ꯇꯝꯐꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯆꯪꯉꯛꯇꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯈ꯭ꯔꯤ ꯑꯗꯨꯒ ꯆꯥꯛ ꯏꯁꯤꯡ ꯆꯠꯊꯣꯛꯂꯕ ꯃꯇꯨꯡꯗ ꯇꯨꯝꯅꯕꯒꯤꯗꯃꯛ ꯇꯧꯈꯤ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯖꯥꯅ ꯃꯍꯥꯛ ꯉꯁꯤꯁꯨ ꯉꯔꯥꯡꯒꯤ ꯑꯗꯨꯒꯨꯝꯕ ꯐꯠꯇꯕ ꯃꯪ ꯑꯗꯣ ꯃꯪꯗꯅꯕꯒꯤꯗꯃꯛꯇ ꯃꯣꯟꯗꯨ ꯃꯅꯝ ꯅꯝꯊꯣꯛꯂꯒ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯍꯥꯏꯕꯤꯕ ꯃꯇꯨꯡꯏꯟꯅ ꯂꯦꯋꯥ ꯃꯟꯇ꯭ꯔ ꯈꯔ ꯁꯣꯜꯂꯒ ꯃꯂꯥꯛꯅꯗꯅꯕꯒꯤꯗꯃꯛꯇ ꯇꯨꯝꯊꯈ꯭ꯔꯤ
ꯉꯁꯤꯁꯤꯃꯗꯤ ꯉꯔꯥꯡ ꯇꯧꯔꯛꯈꯤꯕ ꯑꯗꯨꯒꯨꯝꯅ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯛꯈꯤꯗ꯭ꯔꯤ꯫ ꯂꯥꯏꯖ ꯅꯤꯡꯉꯥꯏꯗꯅ ꯑꯗꯨꯃꯛ ꯇꯨꯝꯈꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯂꯥꯏꯖꯗꯣ ꯁꯨꯅꯤ ꯍꯣꯏꯗ ꯍꯧꯕ ꯂꯥꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯨꯅꯤꯗꯣ ꯉꯁꯤ ꯇ꯭ꯌꯨꯁꯟ ꯆꯠꯂꯔꯣꯏ ꯍꯥꯏꯗꯨꯅ ꯃꯁꯥ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯖꯅ ꯁꯨꯅꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ "ꯀꯩꯗꯧꯔꯒꯦ, ꯁ꯭ꯀꯨꯜ ꯉꯥꯏꯍꯥꯛ ꯆꯠꯂꯨꯁꯤꯗꯅ?" ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯁꯨꯅꯤꯅ "ꯑꯁ ꯑꯩꯗꯣ ꯉꯔꯥꯡ ꯏꯁꯤꯡ ꯌꯥꯝꯅ ꯊꯛꯈꯤꯕꯗꯨꯅ ꯈꯪꯗꯦ, ꯂꯣꯛ ꯊꯨꯡꯒꯦ ꯇꯧꯔꯦ, ꯑꯗꯨꯒ ꯂꯥꯏꯍꯧꯁꯨ ꯈꯔ ꯌꯥꯎꯕꯒꯨꯝ ꯇꯧꯏ, ꯆꯠꯂꯒꯨꯝꯁꯤꯔꯥꯗꯅ ꯂꯩꯔꯤꯅꯦ, ꯆꯠꯂꯨꯔꯒꯨꯝꯒꯦ ꯑꯩ, ꯑꯗꯣ ꯅꯪ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯔꯣ?" ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯖꯅ "ꯅꯪ ꯌꯥꯎꯗ꯭ꯔꯕꯗꯤ ꯆꯠꯅꯤꯡꯗꯦ" ꯍꯥꯏꯗꯨꯅ ꯁꯨꯅꯤꯗ ꯈꯨꯝꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯁꯨꯅꯤꯅ "ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐꯔꯦ, ꯏꯕꯥꯅꯤ ꯁꯤꯗ ꯀꯣꯃꯤꯛ ꯄꯥꯗꯨꯅ ꯑꯗꯨꯝ ꯂꯩꯊꯣꯛꯁꯤ ꯋꯥꯔꯤ ꯁꯥꯔꯒ" ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯔꯒ ꯑꯗꯨꯃꯛ ꯂꯩꯊꯣꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯖꯅ ꯀꯣꯃꯤꯛ ꯑꯃ ꯊꯦꯡꯅꯈꯤ꯫ ꯀꯣꯃꯤꯛ ꯑꯗꯨ ꯑꯁꯨꯝ ꯄꯥꯔꯛꯄ ꯃꯇꯝꯗ ꯕꯨꯠ ꯕ꯭ꯔꯦꯗ ꯑꯃꯗꯤ ꯐꯨꯡꯒꯥ ꯋꯥꯔꯤꯒꯤ ꯇꯥꯏꯞꯇꯁꯨ ꯇꯧꯕ ꯋꯥꯔꯤ ꯑꯃ ꯃꯍꯥꯛꯅ ꯑꯁꯨꯝ ꯄꯥꯔꯛꯄꯗ ꯃꯍꯥꯛꯅ ꯁꯨꯅꯤꯗ ꯑꯣꯟꯁꯤꯟꯗꯨꯅ "ꯑꯁ ꯀꯣꯃꯤꯛꯁꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤꯌꯦ, ꯑꯗꯨ ꯁꯨꯅꯤ, ꯑꯣꯖꯥꯅ ꯍꯥꯏꯕ ꯑꯩꯒꯤ ꯁꯃꯥꯟꯗꯣꯡ ꯍꯥꯏꯕꯗꯣ, ꯅꯪ ꯍꯣꯔꯦꯟ ꯅꯁꯥ ꯈꯔ ꯀꯟꯈꯠꯂꯛꯑꯕꯗꯤ ꯑꯃꯨꯛꯀ ꯆꯠꯃꯤꯟꯅꯔꯨꯁꯤꯔꯥ, ꯄꯥꯔꯂꯔꯗꯔ ꯀꯩꯅꯣꯝꯇ ꯍꯪꯉꯨꯁꯤꯕ?" ꯋꯥꯐꯝ ꯑꯗꯨꯗ ꯁꯨꯅꯤꯅ "ꯑꯦ ꯉꯥꯏꯈꯣꯅꯦ, ꯁꯃꯥꯟꯗꯣꯡ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯁꯃꯥꯟꯗꯣꯡ ꯑꯃ ꯂꯩꯈꯤꯒꯨꯝ ꯇꯧꯕꯅꯦ." ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯂꯥꯏꯖꯅ "ꯑꯁꯦꯡꯕꯒꯤ ꯂꯩꯈꯤꯕ꯭ꯔꯣ? ꯀꯅꯥꯒꯤꯅꯣ?" ꯃꯗꯨꯗ ꯁꯨꯅꯤꯅ "ꯉꯍꯥꯟꯋꯥꯏ ꯑꯩꯈꯣꯏ ꯏꯕꯣꯛꯅ ꯁꯤꯖꯤꯟꯅꯔꯝꯕ꯭ꯔꯥ ꯀꯩꯅꯣ ꯈꯪꯗꯦꯗ." "ꯑꯣ, ꯑꯗꯣ ꯅꯣꯏꯒꯤ ꯏꯕꯣꯛꯇꯣ ꯃꯥꯏꯕꯤ ꯑꯣꯏꯒꯨꯝ ꯇꯧꯗꯥꯏꯅꯦ?" "ꯑꯣꯏꯕꯅꯦ, ꯃꯥꯅ ꯂꯥꯏ ꯍꯔꯥꯎ ꯆꯠꯄ ꯈꯣꯠꯄꯗ ꯁꯃꯥꯟꯗꯣꯡꯗꯨ ꯈꯔ ꯁꯤꯖꯤꯟꯅꯕ ꯖꯥꯠꯅꯤꯗ." ꯑꯁꯨꯝꯅ ꯁꯨꯅꯤ ꯑꯃꯗꯤ ꯂꯥꯏꯖ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯁꯨꯅꯤꯒꯤ ꯃꯄꯥꯕꯨꯡꯗꯣ ꯆꯪꯁꯤꯜꯂꯛꯂꯒ "ꯑꯥꯏ, ꯅꯕꯥꯅꯤꯗꯤ ꯇ꯭ꯌꯨꯁꯟꯒ ꯑꯝꯇ ꯆꯠꯇ꯭ꯔꯕ꯭ꯔꯣ?" ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯖꯅ "ꯁꯨꯅꯤꯁꯦ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯕꯗꯨꯗ ꯆꯠꯇ꯭ꯔꯕ ꯄꯥꯕꯨꯡ." "ꯑꯣ, ꯑꯗꯨꯗꯤ ꯅꯪꯁꯨ ꯆꯠꯇ꯭ꯔꯦ?" "ꯑꯩꯁ ꯅꯕꯥꯅꯤ ꯁꯤꯗꯤꯕ, ꯐꯔꯦ ꯂꯩꯔꯝꯃꯨ, ꯄꯥꯕꯨꯡꯅ ꯍꯜꯂꯛꯄꯗ ꯅꯣꯏꯅꯤꯒꯤ ꯑꯍꯥꯎꯕ ꯌꯥꯝ ꯂꯩꯔꯛꯀꯦꯀꯣ, ꯑꯩꯁꯨ ꯄꯨꯡ 12 ꯑꯗꯨꯋꯥꯏꯗ ꯍꯜꯂꯛꯀꯗꯕꯅꯤ. ꯀꯃꯥꯏꯅ ꯇꯧꯕ, ꯅꯣꯏ ꯂꯩꯔꯝꯒꯗꯧꯔꯤꯕ꯭ꯔꯣ?" ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯂꯥꯏꯖꯅ "ꯁꯣꯏꯗꯅ ꯂꯩꯔꯝꯒꯦ" ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯨꯅꯤꯒꯤ ꯃꯄꯥꯕꯨꯡꯅ "ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐꯔꯦ, ꯂꯩꯔꯝꯃꯨ" ꯍꯥꯏꯗꯨꯅ ꯁꯨꯅꯤꯒꯤ ꯃꯄꯥꯕꯨꯡꯒ ꯃꯃꯥꯒꯗꯣ ꯆꯠꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯁꯨꯅꯤꯅ "ꯏꯃꯥꯁꯨ ꯌꯥꯎꯗꯣꯔꯤꯕ꯭ꯔꯥ?" ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯗꯨꯗ ꯃꯄꯥꯕꯨꯡꯅ "ꯍꯣꯏ ꯌꯥꯎꯒꯗꯧꯔꯤꯕꯅꯤ, ꯑꯔꯨꯕ ꯊꯕꯛ ꯑꯃꯒꯤꯅꯤ" ꯍꯥꯏꯗꯨꯅ ꯆꯠꯃꯤꯟꯅꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯨꯅꯤꯒꯤ ꯃꯃꯥꯅ "ꯉꯁꯥꯏꯗꯒꯤ ꯅꯪ ꯅꯇꯣꯝꯇ ꯂꯩꯍꯧꯕꯗꯣ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯈꯜꯂꯝꯕꯅꯤ, ꯑꯗꯨꯕꯨ ꯏꯆꯥ ꯂꯥꯏꯖ ꯂꯥꯛꯂꯕꯅꯤꯅ ꯅꯕꯥꯅꯤ ꯁꯨꯔꯕꯅꯤꯅ ꯑꯩꯁꯨ ꯈꯔ ꯄꯨꯛꯅꯤꯡ ꯂꯨꯝꯃꯦ, ꯆꯠꯂꯨꯈꯤꯒꯦ, ꯅꯤꯡꯊꯤꯅ ꯂꯩꯔꯝꯃꯨ, ꯑꯍꯥꯎꯕ ꯑꯆꯥꯄꯣꯠ ꯂꯩꯕꯤꯔꯛꯀꯦ" ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯂꯥꯏꯖ ꯑꯃꯗꯤ ꯁꯨꯅꯤꯗꯣ ꯍꯛꯆꯥꯡ ꯈꯔ ꯅꯨꯡꯉꯥꯏꯔꯛꯂꯦ ꯍꯥꯏꯗꯨꯅ ꯁꯨꯅꯤꯅ ꯂꯥꯏꯖꯕꯨ ꯀꯥ ꯑꯃꯗ ꯄꯨꯔꯛꯂꯤ꯫ ꯀꯥ ꯑꯗꯣ ꯏꯃꯝ ꯃꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯌꯨꯝꯗꯣ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯌꯥꯝꯅ ꯆꯥꯎꯔꯨꯕ ꯌꯨꯝꯗꯤ ꯅꯠꯇ꯭ꯔꯒ ꯀꯥꯗꯤ ꯃꯁꯤꯡ ꯌꯥꯝꯅ ꯌꯥꯝꯃꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯂꯥꯏꯖꯅ ꯁꯨꯅꯤꯗ "ꯀꯗꯥꯏꯗꯅꯣ ꯑꯩꯈꯣꯏꯅ ꯆꯠꯂꯤꯕꯁꯤꯕꯣ?" ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯨꯅꯤꯅ "ꯅꯪꯕꯨ ꯁꯃꯥꯟꯗꯣꯡ ꯄꯥꯝꯃꯤ ꯍꯥꯏꯕꯗꯥꯏꯅꯦ?" ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯖꯅ "ꯍꯣꯏꯅꯦ, ꯑꯗꯨꯕꯨꯗꯤ ꯄꯥꯝꯃꯤꯅꯦ" ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯁꯨꯅꯤꯅ "ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯂꯥꯛꯑꯣ, ꯑꯩ ꯁꯃꯥꯟꯗꯣꯡ ꯄꯤꯒꯦ" ꯍꯥꯏꯗꯨꯅ ꯑꯁꯨꯝ ꯂꯥꯛꯃꯤꯟꯅꯔꯦ꯫ ꯑꯗꯨꯒ ꯀꯥ ꯑꯃꯒꯤ ꯊꯣꯡ ꯍꯥꯡꯗꯣꯛꯈꯤ꯫ ꯀꯥ ꯑꯗꯣ ꯌꯥꯝꯅ ꯆꯥꯎꯏ, ꯃꯩꯗꯤ ꯄꯨꯝꯃꯝ ꯃꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯨꯅꯤꯅ ꯃꯊꯪ ꯃꯩ ꯊꯥꯔꯛꯄꯗꯒꯤ ꯄꯨꯡꯉꯥꯟ ꯉꯥꯜꯂꯤ꯫ ꯑꯗꯨꯒ ꯊꯣꯡ ꯊꯣꯡꯅꯥꯎꯁꯤꯡ ꯂꯣꯏꯅ ꯍꯥꯡꯗꯣꯛꯄꯗꯒꯤꯗꯤ ꯍꯧꯖꯤꯛꯇꯤ ꯀꯥ ꯑꯗꯣ ꯄꯨꯡꯉꯥꯟ ꯉꯥꯜꯂꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯖꯅ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯄꯥꯛꯂꯕ ꯅꯨꯡꯁꯦꯜ ꯀꯌꯥ ꯑꯃ ꯂꯩꯕ ꯑꯃꯗꯤ ꯑꯉꯧꯕ ꯐꯤꯅ ꯀꯨꯞꯁꯟꯕ ꯄꯣꯠ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯕ ꯊꯦꯡꯅꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯨꯅꯤꯅ ꯑꯁꯨꯝ ꯄꯔꯞ ꯆꯪꯁꯤꯟꯈ꯭ꯔꯒ ꯂꯨꯕꯥꯛ ꯑꯃ ꯄꯨꯊꯣꯔꯛꯂꯦ꯫ ꯑꯗꯨꯗꯨꯒ ꯂꯥꯏꯖꯗ "ꯁꯦ, ꯁꯤ ꯂꯨꯕꯥꯛꯁꯤꯗ ꯌꯥꯎꯕꯅꯦ, ꯁꯤꯗ ꯐꯝꯁꯤ ꯂꯥꯎꯅꯦ" ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯁꯣꯐꯥ ꯑꯃꯗ ꯐꯝꯊꯩ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯖꯅ "ꯑꯁ ꯐꯝꯅꯤꯡꯗꯦꯗ, ꯁꯨꯝ ꯂꯦꯞꯀꯦ" ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯁꯣꯐꯥ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯇꯦꯕꯜ ꯃꯆꯥ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯂꯨꯕꯥꯛ ꯑꯗꯨ ꯊꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯨꯝ ꯍꯥꯡꯗꯣꯛꯄ ꯃꯇꯝꯗ ꯁꯃꯥꯟꯗꯣꯡ ꯑꯃ ꯌꯥꯎꯔꯝꯂꯤ꯫ ꯃꯗꯨ ꯎꯕꯗ ꯂꯥꯏꯖ ꯃꯍꯥꯛꯀꯤ ꯃꯃꯪꯗ ꯎꯈꯤꯕ ꯁꯛꯇꯝ ꯑꯃ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯖꯅ ꯁꯨꯅꯤꯗ "ꯁꯨꯅꯤ, ꯁꯤꯒꯤ ꯂꯨꯕꯥꯛꯁꯤꯒ ꯁꯤꯒꯤ ꯁꯝꯁꯤꯒꯁꯤ ꯑꯩ ꯃꯪꯗ ꯎꯈ꯭ꯔꯦ." "ꯑꯦ, ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ, ꯃꯪꯗ ꯎꯈ꯭ꯔꯕꯣ?" "ꯎꯈ꯭ꯔꯦ, ꯑꯩꯒꯤ ꯃꯪꯗꯅꯦ ꯁꯤꯒꯤ ꯂꯨꯕꯥꯛꯁꯤꯒ ꯁꯝꯒꯁꯦ ꯁꯨꯃꯥꯡꯗ ꯂꯩꯔꯝꯕꯒꯤ ꯋꯥꯅꯤꯗ, ꯑꯗꯨꯗ ꯑꯩꯅ ꯃꯈꯨꯝ ꯍꯥꯡꯇꯣꯛꯂꯒ ꯄꯥꯏꯒꯦ ꯇꯧꯕꯗꯅꯦ ꯑꯗꯨꯝ ꯃꯤꯀꯞ ꯑꯗꯨꯝ ꯊꯣꯛꯂꯛꯑꯕ." "ꯑꯦ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯁꯦꯡꯕꯗ ꯑꯣꯏꯅ ꯄꯥꯏꯔꯣ." ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯐꯥꯒꯤ ꯇꯧꯅꯔꯕ ꯃꯇꯨꯡꯗ ꯂꯥꯏꯖꯅ ꯁꯝ ꯑꯗꯣ ꯂꯧꯈꯠꯂꯛꯂꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯂꯥꯏꯖꯅ ꯃꯍꯥꯛꯀꯤ ꯁꯝ ꯑꯗꯨꯗ ꯌꯦꯞꯁꯜꯂꯒ ꯁꯃꯥꯟꯗꯣꯡ ꯑꯗꯣ ꯍꯥꯞꯆꯜꯂꯤ꯫ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯖꯔꯕ ꯁꯝ ꯑꯗꯨꯃ ꯍꯥꯞꯆꯟꯈꯤꯕꯗ ꯂꯥꯏꯖꯁꯦ ꯃꯍꯧꯁꯥꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯑꯃ ꯇꯧꯔꯛꯈꯤ꯫
ꯖꯒꯣꯏ ꯁꯥꯅꯤꯡꯕ ꯑꯃꯗꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯃꯁꯛ ꯑꯃ ꯊꯣꯛꯂꯛꯄꯒꯨꯝ ꯇꯧꯏ꯫ ꯃꯇꯝ ꯑꯗꯨꯗ ꯁꯨꯅꯤꯅ "ꯑꯁ ꯂꯥꯏꯖꯥ, ꯅꯪꯗꯤ ꯁꯃꯥꯟꯗꯣꯡꯗꯣ ꯍꯥꯞꯆꯤꯜꯂꯨꯕꯗꯒꯤ ꯋꯥ ꯌꯥꯝ ꯐꯖꯊꯣꯛꯑꯦ꯫ ꯑꯁꯦꯡꯕꯒꯤ ꯀꯨꯆꯨꯒꯥꯁꯦ ꯉꯧꯊꯣꯛꯄꯗꯧ ꯇꯧꯋꯦꯕ꯫ ꯍꯥꯟꯅ ꯉꯧꯔꯝꯕꯗꯨꯗꯒꯤ ꯇꯉꯥꯡ ꯇꯉꯪꯉꯒ ꯍꯦꯟꯅ ꯉꯧꯊꯣꯛꯑꯦ"꯫ ꯃꯇꯧ ꯑꯗꯨꯗ ꯂꯥꯏꯖꯅ "ꯑꯁꯦꯡꯕꯒꯤꯔ ꯍꯥꯏꯁꯤꯕꯣ?" ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯋꯥꯔꯤ ꯁꯥꯟꯅꯔꯕꯒꯤ ꯇꯨꯡꯗ ꯁꯨꯅꯤꯅ ꯂꯨꯕꯥꯛ ꯑꯗꯨꯗ ꯁꯃꯥꯟꯗꯣꯡꯗꯣ ꯍꯥꯞꯆꯤꯟꯈ꯭ꯔꯣ ꯍꯥꯏꯔꯛꯄꯗꯒꯤ ꯑꯃꯨꯛ ꯂꯧꯊꯣꯛꯂꯒ ꯍꯥꯞꯆꯤꯟꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯁꯨꯅꯤꯅ "ꯁꯦ ꯂꯨꯕꯥꯛ ꯑꯁꯦ ꯄꯨꯈ꯭ꯔꯁꯤ, ꯑꯗꯨꯗꯨꯒ ꯏꯕꯥꯅꯤꯁꯨ ꯊꯣꯛꯂꯁꯤ" ꯍꯥꯏꯗꯨꯅ ꯂꯨꯕꯥꯛ ꯑꯗꯣ ꯄꯨꯔꯒ ꯃꯕꯥꯟ ꯑꯅꯤ ꯊꯣꯛꯂꯛꯂꯤ꯫ ꯁꯨꯅꯤꯅ ꯃꯃꯥꯡ ꯊꯥꯏ, ꯂꯥꯏꯖꯅ ꯃꯇꯨꯡ ꯊꯪꯏ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯖꯅ ꯂꯩꯔꯤꯕ ꯃꯤꯡꯁꯦꯜꯁꯤꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯀꯔꯤ ꯋꯥꯈꯜꯗꯅꯣ ꯈꯪꯗꯦ ꯍꯥꯏꯐꯦꯠ ꯌꯦꯡꯁꯤꯜꯂꯨꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯁꯛꯇꯝ ꯑꯗꯣ ꯃꯃꯤ ꯇꯥꯏ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯁꯛꯇꯝ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯃꯁꯝ ꯁꯦꯝꯃꯝꯃꯒ ꯐꯠ ꯂꯩꯊꯣꯛꯈꯤꯕꯗ ꯃꯍꯥꯛꯀꯤ ꯃꯃꯥꯏ ꯑꯗꯨꯗꯤ ꯂꯩꯊꯣꯛꯈꯤꯗꯕꯒꯨꯝ ꯇꯧꯏ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯖꯅ ꯑꯃꯨꯛ ꯂꯩꯁꯤꯜꯂꯛꯄꯗꯗꯤ ꯃꯍꯥꯛꯀꯤ ꯁꯛꯇꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯇꯥꯔꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯅ ꯃꯨꯟꯅ ꯉꯥꯏꯍꯥꯛꯇꯪ ꯌꯦꯡꯕꯗ ꯃꯍꯥꯛꯀꯤ ꯁꯛꯇꯝ ꯑꯗꯣ ꯃꯁꯥ ꯃꯇꯣꯝꯇ ꯅꯣꯛꯂꯛꯄꯒꯨꯝ ꯇꯧꯔꯛꯄ ꯑꯗꯨꯗ ꯃꯍꯥꯛ ꯀꯤꯔꯛꯂꯗꯨꯅ ꯄꯔꯞ ꯄꯔꯞ ꯁꯨꯅꯤꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯨꯅꯤꯅ ꯊꯣꯡꯒꯤ ꯃꯄꯥꯟꯗ ꯂꯦꯞꯂꯕ ꯐꯥꯎꯕꯗ ꯂꯥꯏꯖ ꯂꯥꯛꯇꯕꯗꯨꯗ "ꯍꯩꯃꯥ, ꯀꯩꯗꯧꯔꯒꯦ ꯂꯥꯛꯑꯣ"꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯥꯏꯖꯅ "ꯂꯥꯛꯏꯁꯤꯗꯤ", ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯁꯨ ꯊꯣꯡ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯤ꯫ ꯑꯗꯨꯗꯒ ꯁꯨꯅꯤꯅ ꯑꯃꯨꯛ ꯊꯣꯡ ꯑꯗꯣ ꯂꯣꯟꯁꯤꯜꯂꯝꯂꯒ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯁꯨꯅꯤꯒꯤ ꯀꯥꯗ ꯂꯥꯛꯈꯤ꯫ ꯑꯗꯨꯝꯅ ꯂꯥꯛꯂꯕꯒꯤ ꯇꯨꯡꯗ ꯂꯥꯏꯖꯅ ꯂꯨꯕꯥꯛ ꯑꯗꯣ ꯃꯐꯝ ꯆꯥꯅ ꯇꯦꯕꯜ ꯑꯃꯗ ꯊꯝꯃꯤ꯫ ꯑꯗꯨꯗꯨꯒ ꯁꯨꯅꯤꯒ ꯃꯕꯥꯅꯤ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯔꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯁꯥꯟꯅꯔꯕꯒꯤ ꯇꯨꯡꯗ ꯁꯨꯅꯤ ꯑꯃꯗꯤ ꯂꯥꯏꯖꯗꯣ ꯃꯈꯣꯏ ꯑꯅꯤꯁꯨ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯣꯏꯔꯗꯨꯅ ꯂꯥꯏꯖ ꯌꯨꯝꯗ ꯍꯟꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯛꯄꯗ ꯁꯨꯅꯤ ꯍꯣꯏꯒꯤ ꯃꯃꯥ ꯃꯄꯥ ꯍꯣꯏ ꯂꯥꯛꯇꯨꯅ ꯀꯔꯤ ꯀꯔꯤꯅꯣ ꯄꯣꯠ ꯈꯔ ꯂꯩꯔꯛꯄꯗꯒꯤ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯔꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯁꯨꯅꯤꯒꯤ ꯃꯃꯥꯒ ꯃꯄꯥꯒꯗꯨꯁꯨ ꯃꯥꯒꯤ ꯃꯥꯒꯤ ꯀꯥꯗ ꯂꯩꯅꯈ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯁꯨꯅꯤꯅ ꯂꯥꯏꯖꯗ ꯂꯨꯕꯥꯛ ꯑꯗꯨ ꯄꯤꯔꯒ "ꯅꯪꯁꯨ ꯍꯟꯅꯕ ꯇꯧꯔꯣ, ꯃꯇꯝꯁꯦ ꯊꯦꯡꯖꯤꯜꯂꯛꯂꯦ" ꯍꯥꯏꯕꯗꯒꯤ ꯂꯥꯏꯖꯅ ꯂꯨꯕꯥꯛ ꯑꯗꯨ ꯂꯧꯔꯒ ꯃꯍꯥꯛꯁꯨ ꯌꯨꯝꯂꯣꯝꯗ ꯑꯗꯨꯃꯛ ꯍꯟꯈ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯂꯥꯏꯖꯗꯣ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯃꯌꯨꯝ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗ ꯂꯨꯕꯥꯛ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯌꯥꯟꯊꯕꯒꯨꯝ ꯏꯂꯨꯝ ꯂꯨꯝꯊꯕꯒꯨꯝ ꯇꯧꯏ, ꯑꯗꯨꯒ ꯃꯅꯨꯡꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃꯅ ꯀꯨꯗ꯭ꯔꯣꯛ ꯀꯨꯗ꯭ꯔꯣꯛ ꯅꯤꯛꯄꯒꯨꯝꯁꯨ ꯇꯧꯏ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯖ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯗꯦ꯫ ꯁꯃꯥꯟꯗꯣꯡ ꯑꯗꯨꯅ ꯅꯣꯝꯕꯒꯤ ꯑꯣꯏꯔꯝꯕ ꯌꯥꯏ ꯈꯟꯗꯨꯅ ꯃꯍꯥꯛ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯗꯦ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯂꯨꯕꯥꯛ ꯑꯗꯣ ꯁꯒꯥꯗ ꯌꯦꯞꯂꯒ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯌꯧꯔꯤ꯫ ꯃꯍꯥꯛꯀꯤ ꯀꯥ ꯌꯧꯔꯕꯗ ꯂꯨꯕꯥꯛ ꯑꯗꯣ ꯃꯍꯥꯛꯅ ꯃꯐꯝ ꯆꯥꯅ ꯊꯝꯃꯤ꯫ ꯑꯗꯨꯗꯨꯒ ꯃꯍꯥꯛꯀꯤ ꯃꯃꯥꯕꯨ ꯀꯧꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯗꯨꯗꯤ ꯃꯅꯤꯡꯂꯣꯝꯗ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯖꯅ "ꯏꯃꯥ, ꯀꯩꯗꯧꯔꯝꯃꯤꯅꯣ"꯫ "ꯏꯃꯥ, ꯑꯩꯁꯦ ꯃꯔꯣꯏ ꯃꯈꯣꯡ ꯊꯤꯜꯂꯝꯂꯤꯕꯅꯤꯅꯦ꯫ "ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ"꯫ "ꯑꯁ ꯀꯩꯁꯨ ꯇꯧꯗꯦ ꯏꯃꯥ, ꯑꯩꯈꯣꯏꯒꯤꯅꯦ ꯁ꯭ꯀꯨꯜꯗ ꯑꯩꯈꯣꯏꯒꯤ ꯖꯒꯣꯏ ꯁꯥꯕꯒꯤ ꯑꯩꯈꯣই ꯑꯣꯖꯥꯅ ꯍꯥꯏꯕꯗꯣ ꯑꯗꯨꯗꯨꯒꯤ ꯁꯝ ꯈꯔ ꯋꯥꯠꯂꯦꯕꯀꯣ"꯫ "ꯍꯩꯃꯥ, ꯀꯩꯅꯣꯅꯦꯍꯦ ꯁꯝ ꯈꯔ ꯋꯥꯠꯂꯦ ꯍꯥꯏꯕꯕꯣ"꯫ "ꯑꯁ ꯏꯃꯥ, ꯑꯩꯒꯤ ꯁꯝꯁꯦ ꯁꯥꯡꯗꯧꯕ ꯈꯔ ꯋꯥꯠꯂꯦꯅ ꯑꯣꯖꯥꯅ ꯍꯥꯏꯕꯀꯣ, ꯑꯗꯨꯗ ꯑꯩꯅ ꯁꯃꯥꯟꯗꯣꯡ ꯑꯣꯏꯅ ꯍꯥꯞꯆꯤꯜꯂꯒꯦꯗꯅ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕꯤ ꯁꯨꯅꯤꯗꯣ ꯃꯣꯏꯗꯒꯤ ꯁꯃꯥꯟꯗꯣꯡ ꯑꯃ ꯄꯣꯔꯛꯑꯦꯕ ꯏꯃꯥ, ꯑꯗꯨ ꯌꯦꯡꯉꯨꯁꯤ ꯂꯥꯛꯑꯣꯕ"꯫ "ꯏꯁꯦ, ꯑꯩꯗꯤ ꯈꯨꯠꯁꯦ ꯂꯩꯈꯣꯝꯃꯛꯀ ꯇꯩꯔꯤ, ꯅꯪꯕꯨ ꯌꯥꯈꯤꯔꯣꯏ ꯍꯥꯏꯕꯅꯤꯅꯦ ꯅꯪꯕꯣ"꯫ "ꯑꯁ ꯏꯃꯥ, ꯌꯥꯅꯦꯕ, ꯆꯠꯁꯤ ꯂꯥꯛꯑꯣꯕ"꯫ "ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯗꯤ, ꯁꯦ ꯑꯩꯅ ꯈꯨꯠꯁꯦ ꯑꯝꯇ ꯍꯥꯝꯗꯣꯔꯛꯈꯤꯒꯦꯁꯦ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯂꯥꯏꯖꯒꯤ ꯃꯃꯥ ꯇꯝꯐꯥꯗꯣ ꯃꯈꯨꯠ ꯁꯦꯡꯅ ꯍꯥꯝꯗꯣꯛꯂꯤ꯫ ꯑꯗꯨꯗꯨꯒ ꯂꯥꯏꯖꯒ ꯄꯨꯟꯅ ꯂꯥꯏꯖꯒꯤ ꯀꯥꯗ ꯂꯥꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯖꯅ ꯂꯨꯕꯥꯛ ꯑꯗꯣ ꯌꯦꯡꯉꯛꯄ ꯃꯇꯝꯗꯗꯤ ꯃꯥꯅ ꯉꯁꯥꯏ ꯊꯝꯃꯝꯕ ꯖꯒꯥ ꯑꯗꯨꯗ ꯂꯨꯕꯥꯛ ꯑꯗꯣ ꯂꯩꯔꯝꯗ꯭ꯔꯤ, ꯖꯒꯥ ꯑꯃꯗ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯗꯦ꯫ ꯀꯔꯤꯁꯨ ꯈꯟꯖꯤꯟꯗꯕꯤꯗ ꯂꯨꯕꯥꯛ ꯑꯗꯣ ꯃꯍꯥꯛꯅ ꯇꯥꯞ ꯂꯧꯈꯠꯂꯒ ꯃꯈꯨꯝ ꯍꯥꯡꯗꯣꯛꯂꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯁꯃꯥꯟꯗꯣꯡ ꯑꯗꯣ ꯂꯧꯈꯠꯂꯛꯂꯒ ꯂꯨꯕꯥꯛ ꯑꯗꯣ ꯇꯦꯕꯜ ꯃꯊꯛꯇ ꯊꯝꯃꯤ꯫ ꯁꯃꯥꯟꯗꯣꯡ ꯑꯗꯣ ꯖꯨꯝ ꯖꯨꯝ ꯂꯥꯎꯏ, ꯃꯨꯁꯤꯟ ꯃꯨꯏ, ꯃꯨꯕ ꯍꯦꯟꯃꯟꯗꯨꯅ ꯂꯪꯈꯠꯄꯁꯨ ꯌꯥꯎꯔꯤꯕꯅꯤ꯫ ꯑꯗꯨꯝꯅ ꯏꯂꯪ ꯂꯪꯈꯠꯂꯕ ꯃꯨꯁꯤꯟ ꯃꯨꯕ ꯁꯃꯥꯟꯗꯣꯡ ꯑꯗꯨ ꯎꯕꯗ ꯂꯥꯏꯖꯒꯤ ꯃꯃꯥ ꯇꯝꯐꯥꯅ "ꯏꯁ, ꯃꯁꯤꯒꯤ ꯁꯃꯥꯟꯗꯣꯡ ꯑꯁꯤ ꯎꯕꯗ ꯏꯁꯥꯁꯤ ꯈꯤꯔꯨꯝ ꯈꯤꯔꯨꯝ ꯁ꯭ꯋꯥꯏ ꯁ꯭ꯋꯥꯏ ꯂꯥꯎꯏꯗ꯫ ꯀꯔꯤꯕꯨ ꯊꯣꯛꯂꯒꯕ? ꯍꯥꯏ ꯏꯕꯦꯝꯃ, ꯀꯩꯗꯧꯔꯒꯦ ꯏꯃꯥ? ꯃꯁꯤꯒꯤ ꯁꯃꯥꯟꯗꯣꯡꯁꯤꯕꯨ ꯀꯗꯥꯏꯗꯒꯤꯅꯣ?" "ꯑꯗꯨꯕꯨꯔꯣ ꯏꯃꯥ, ꯁꯨꯅꯤꯅ ꯄꯤꯔꯛꯄꯅꯦ"꯫ "ꯑꯦ, ꯃꯣꯏꯗꯤ ꯀꯗꯥꯏꯗꯒꯤꯅꯣ ꯍꯥꯏꯁꯤꯕꯣ?" "ꯏꯃꯥ, ꯃꯣꯏꯒꯤ ꯄꯨꯄꯨꯛꯇꯨ ꯍꯥꯟꯅ ꯃꯥꯏꯕꯤ ꯑꯣꯏꯔꯝꯃꯤꯗꯅ, ꯑꯗꯨꯒꯤ ꯄꯨꯕꯣꯛꯇꯨꯅ ꯁꯤꯖꯤꯟꯅꯔꯝꯕꯅꯤꯅ ꯍꯥꯏꯌꯦ"꯫ "ꯑꯣ, ꯃꯥꯏꯕꯤꯅ ꯁꯤꯖꯤꯟꯅꯔꯝꯕ? ꯀꯩꯗꯧꯔꯒꯦ ꯏꯃꯥ?" "ꯀꯩꯁꯨ ꯇꯧꯗꯦ, ꯍꯦꯛ ꯂꯣꯏꯕꯒꯅꯦ ꯄꯤꯊꯣꯛꯈꯣꯀꯣ"꯫ "ꯄꯤꯗꯣꯏꯅꯦ ꯏꯃꯥ꯫ ꯑꯗꯣ ꯏꯃꯥ, ꯑꯩ ꯍꯥꯞꯆꯤꯟꯒꯦ, ꯐꯖꯕ꯭ꯔꯥ ꯌꯦꯡꯉꯨꯀꯣ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯂꯥꯏꯖꯅ ꯁꯃꯥꯟꯗꯣꯡ ꯑꯗꯣ ꯃꯍꯥꯛꯀꯤ ꯃꯀꯣꯛꯇ ꯍꯥꯞꯆꯤꯟꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯖꯒꯤ ꯃꯃꯥ ꯇꯝꯐꯥꯅ
ꯀꯩꯅꯣ ꯁꯤꯗꯤ ꯁꯃꯥꯟꯗꯣꯡ ꯑꯁꯤ ꯍꯥꯞꯆꯤꯜꯂꯨꯕꯗꯒꯤ ꯑꯩꯒꯤ ꯏꯁꯥꯁꯤ ꯃꯁꯛ ꯑꯃꯗ ꯑꯣꯟꯕꯒꯨꯝ ꯇꯧꯕꯤꯗꯅ ꯁꯤꯗꯤ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯃꯨꯟꯅ ꯌꯦꯡꯕꯗꯨꯗ ꯂꯥꯏꯖꯅ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯑꯍ ꯀꯩꯁꯨ ꯇꯧꯗꯦ ꯐꯖꯔꯦ ꯑꯗꯣ ꯍꯥꯞꯆꯟꯈ꯭ꯔꯣ ꯑꯗꯨꯗꯨꯒꯅꯦ ꯅꯪꯅꯦ ꯃꯁꯤ ꯍꯦꯛ ꯂꯣꯏꯕꯒꯅꯦ ꯄꯤꯊꯣꯛꯈꯤꯗꯧꯔꯤꯀꯣ ꯄꯤꯊꯣꯛꯇꯣꯏꯅꯦ ꯏꯃꯥ ꯑꯁꯨꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯕꯒꯤ ꯇꯨꯡꯗ ꯂꯥꯏꯖꯅ ꯁꯝ ꯑꯗꯣ ꯂꯧꯊꯣꯔꯛꯂꯕ ꯃꯇꯨꯡꯗ ꯂꯨꯕꯥꯛꯇ ꯍꯥꯞꯆꯤꯟꯈ꯭ꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯂꯥꯏꯖꯒꯤ ꯃꯃꯥ ꯇꯝꯐꯥꯁꯨ ꯃꯍꯥꯛꯀꯤ ꯃꯔꯣꯏ ꯃꯈꯣꯡ ꯁꯣꯝꯕꯗꯣ ꯁꯣꯝꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯤ ꯂꯥꯏꯖꯁꯨ ꯃꯥꯒꯤ ꯀꯥ ꯃꯅꯨꯡꯗ ꯃꯐꯤ ꯃꯔꯣꯜ ꯍꯣꯡꯗꯣꯛꯇꯨꯅ ꯂꯩꯍꯧꯔꯤ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯤ ꯉꯁꯤꯁꯤꯃꯗꯤ ꯃꯍꯥꯛ ꯖꯒꯣꯏ ꯇꯝꯕ ꯆꯠꯇ꯭ꯔꯤ ꯍꯩꯁꯨ ꯍꯩꯔꯕꯅꯤꯅ ꯆꯠꯇ꯭ꯔꯕꯁꯨ ꯌꯥꯔꯦ ꯈꯜꯂꯗꯨꯅ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯕ ꯑꯗꯨꯗ ꯂꯥꯏꯖꯗꯣ ꯃꯍꯥꯛꯀꯤ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯀꯔꯤꯅꯣ ꯂꯥꯏꯔꯤꯛ ꯈꯔ ꯄꯥꯗꯨꯅ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯖꯒꯤ ꯃꯃꯥ ꯇꯝꯐꯥꯅ ꯆꯥꯛ ꯂꯣꯏꯔꯦ ꯆꯥꯔꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯂꯥꯏꯖꯕꯨ ꯀꯧꯕ ꯂꯥꯛꯂꯤ ꯑꯗꯨꯝꯅ ꯃꯍꯥꯛꯀ ꯂꯥꯛꯄꯗ ꯂꯥꯏꯖꯒꯤ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯒ ꯃꯈꯣꯏ ꯑꯅꯤ ꯍꯥꯏꯕꯗꯤ ꯂꯥꯏꯖꯒ ꯃꯈꯣꯏ ꯑꯅꯤ ꯉꯔꯪ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯈꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯇꯝꯐꯥꯅ ꯀꯅꯥꯅꯣꯅꯦ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯁꯤꯕꯣ ꯁꯨꯅꯤꯗꯨꯕꯨ ꯂꯥꯛꯄ ꯆꯠꯂꯅꯤ ꯑꯁꯨꯝꯅ ꯈꯜꯂꯒ ꯆꯪꯉꯛꯄꯗꯗꯤ ꯂꯥꯏꯖ ꯃꯇꯣꯝꯇ ꯂꯥꯏꯔꯤꯛ ꯄꯥꯔꯒ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯇꯝꯐꯥꯅ ꯏꯍꯦ ꯃꯥꯅ ꯂꯥꯏꯔꯤꯛ ꯄꯥꯕꯒꯤ ꯃꯈꯣꯜ ꯑꯣꯏꯔꯦ ꯑꯗꯨꯕꯨ ꯃꯤ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯃꯈꯣꯜꯗꯤ ꯇꯥꯈꯤꯕꯅꯤꯗ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛꯅ ꯂꯥꯏꯖꯗ ꯅꯪꯕꯨ ꯃꯤꯒ ꯋꯥꯔꯤ ꯁꯥꯟꯅꯕ꯭ꯔꯥ ꯐꯣꯟꯗꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯖꯅ ꯀꯗꯥꯏꯗꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕꯅꯣ ꯑꯩꯗꯤ ꯂꯥꯏꯔꯤꯛ ꯄꯥꯔꯤꯕꯁꯤꯗꯤ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯃꯁꯤꯗꯒꯤꯗꯤ ꯃꯃꯥ ꯇꯝꯐꯥꯅ ꯑꯣ ꯐꯔꯦ ꯀꯩꯁꯨ ꯅꯠꯇꯦ ꯁꯦ ꯂꯥꯛꯑꯣꯁꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯆꯥꯛ ꯆꯥꯐꯝꯗ ꯍꯥꯏꯕꯗꯤ ꯆꯥꯛꯁꯪꯗ ꯑꯗꯨꯃꯛ ꯄꯨꯈ꯭ꯔꯤ ꯑꯗꯨꯒ ꯃꯄꯥꯕꯨꯡꯁꯨ ꯍꯥꯟꯅꯅ ꯆꯥꯛꯁꯪꯗ ꯐꯝꯗꯨꯅ ꯂꯩꯔꯝꯂꯦ ꯃꯁꯤꯗꯒꯤꯗꯤ ꯂꯥꯏꯖꯁꯨ ꯆꯪꯁꯤꯜꯂꯛꯂꯦ ꯑꯗꯨꯒ ꯇꯝꯐꯥꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯇꯦꯕꯜ ꯑꯗꯨꯗ ꯄꯨꯂꯞ ꯐꯝꯂꯒ ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯈꯤ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯖꯒꯤ ꯃꯄꯥꯕꯨꯡꯅ ꯅꯈꯣꯏꯒꯤ ꯖꯒꯣꯏ ꯇꯧꯕ ꯍꯥꯏꯕꯗꯨꯅ ꯀꯩꯗꯧꯉꯩ ꯇꯧꯒꯗꯧꯔꯤꯕ ꯄꯥꯕꯨꯡ ꯀꯨꯏꯁꯤꯜꯂꯛꯇ꯭ꯔꯦ ꯉꯁꯤ ꯅꯤꯅꯤ ꯍꯨꯝꯅꯤꯗ ꯉꯥꯏꯁꯤꯜꯂꯛꯂꯕꯅꯤ ꯑꯣ ꯐꯔꯦ ꯃꯗꯨꯗꯪ ꯂꯣꯏꯁꯤꯜꯂꯕꯗꯤ ꯈꯔꯁꯨ ꯐꯒꯗꯕꯅꯤ ꯍꯥꯏ ꯃꯇꯨꯡ ꯃꯅꯥꯎꯗꯤ ꯑꯗꯨꯒꯨꯝꯕ ꯇꯧꯅꯨꯀꯣ ꯃꯇꯝꯅ ꯃꯇꯝ ꯃꯥꯡꯉꯤꯕ ꯑꯃ ꯃꯊꯦꯡꯗ ꯑꯩ ꯌꯥꯝ ꯍꯩꯅꯗꯦ ꯍꯣꯏ ꯄꯥꯕꯨꯡ ꯑꯁꯨꯝꯅ ꯃꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯆꯥꯛ ꯆꯥꯔꯕꯒꯤ ꯇꯨꯡꯗ ꯂꯥꯏꯖꯁꯨ ꯃꯍꯥꯛꯀꯤ ꯀꯥꯗ ꯇꯨꯝꯕ ꯆꯪꯈ꯭ꯔꯤ ꯑꯗꯨꯒ ꯇꯝꯐꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯁꯨ ꯃꯈꯣꯏꯒꯤ ꯀꯥꯗ ꯇꯨꯝꯕ ꯆꯪꯅꯔꯛꯂꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯂꯥꯏꯖ ꯑꯃꯗꯤ ꯃꯃꯥ ꯇꯝꯐꯥ ꯑꯗꯨꯒ ꯃꯄꯥꯕꯨꯡ ꯃꯈꯣꯏ ꯑꯍꯨꯝꯃꯒꯗꯣ ꯌꯨꯝ ꯑꯗꯨꯗ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯊꯈ꯭ꯔꯤ ꯃꯇꯝꯗꯣ ꯑꯍꯤꯡꯒꯤ ꯄꯨꯡ 12 ꯆꯞ ꯆꯥꯅ ꯇꯥꯔꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯖꯗꯣ ꯃꯃꯤꯠ ꯎꯏꯁꯤꯜꯂꯤ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯦ ꯂꯣꯡꯅ ꯍꯧꯒꯠꯂꯛꯂꯤ ꯑꯗꯨꯒ ꯐꯃꯨꯡ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯒ ꯂꯨꯕꯥꯛ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯄꯔꯞ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯂꯨꯕꯥꯛ ꯑꯗꯣ ꯇꯞꯅ ꯍꯥꯡꯇꯣꯛꯂꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯁꯃꯥꯟꯗꯣꯡ ꯑꯗꯣ ꯃꯀꯣꯛꯇ ꯍꯥꯞꯆꯤꯟꯈ꯭ꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯂꯥꯏꯖꯅ ꯁꯃꯥꯟꯗꯣꯡ ꯑꯗꯣ ꯍꯥꯞꯆꯤꯟꯈꯤꯕꯒ ꯃꯁꯥ ꯑꯗꯣ ꯃꯊꯦꯛ ꯊꯤꯜꯂꯛꯇꯨꯅ ꯃꯥꯏꯕꯤꯒꯤ ꯃꯑꯣꯡꯗ ꯆꯣꯡꯗꯨꯅ ꯖꯒꯣꯏ ꯁꯥꯕ ꯍꯧꯔꯛꯂꯤ ꯑꯗꯨꯒ ꯃꯆꯤꯟꯗꯁꯨ ꯖꯒꯣꯏꯒꯤ ꯇꯥꯟꯊꯥꯗ ꯇꯥꯟ ꯊꯤꯟꯗꯨꯅ ꯖꯒꯣꯏ ꯑꯗꯣ ꯊꯦꯛꯇꯨꯅ ꯁꯥꯔꯤ ꯑꯗꯨꯝꯅ ꯂꯥꯏꯖꯅ ꯃꯍꯥꯛꯀꯤ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯃꯆꯤꯟꯗ ꯇꯥꯟꯊꯥ ꯊꯥꯗꯨꯅ ꯖꯒꯣꯏ ꯈꯨꯊꯦꯛ ꯇꯧꯔꯨꯕ ꯑꯗꯨꯗ ꯁꯣꯝꯗ ꯂꯥꯏꯖꯒꯤ ꯃꯃꯥ ꯇꯝꯐꯥ ꯑꯃꯗꯤ ꯃꯄꯥꯕꯨꯡꯁꯨ ꯃꯤꯀꯞ ꯊꯣꯔꯛꯂꯤ ꯑꯗꯨꯗꯨꯒ ꯂꯥꯏꯖꯒꯤ ꯃꯄꯥꯕꯨꯡꯅ ꯑꯩ ꯀꯔꯤꯅꯣ ꯅꯆꯥꯅꯨꯄꯤꯅ ꯑꯍꯤꯡ ꯑꯁꯤꯗ ꯖꯒꯣꯏ ꯁꯥꯒꯠꯂꯛꯂꯤꯕꯁꯤꯅ ꯃꯥꯒꯤ ꯔꯤꯍꯥꯔꯁꯦꯜꯗꯨꯕꯨ ꯍꯧꯖꯤꯛ ꯑꯍꯤꯡ ꯅꯠꯇ꯭ꯔꯕꯗꯤ ꯇꯝꯕ ꯌꯥꯗ꯭ꯔꯕ ꯖꯥꯠꯂꯣ ꯈꯪꯗꯦ ꯃꯈꯣꯏ ꯕꯕꯥ ꯑꯃꯨꯛꯇ ꯍꯧꯒꯠꯂꯒ ꯌꯦꯡꯉꯨꯁꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯒ ꯇꯝꯐꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯗꯣ ꯍꯧꯒꯠꯂꯒ ꯂꯥꯏꯖꯒꯤ ꯀꯥꯗ ꯆꯪꯁꯤꯜꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯖꯗꯣ ꯖꯒꯣꯏ ꯈꯨꯊꯦꯛ ꯇꯧꯔꯝꯕꯗꯒꯤ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯃꯃꯥ ꯇꯝꯐꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯄꯥꯕꯨꯡꯗ ꯃꯃꯤꯠ ꯑꯗꯣ ꯌꯥꯝꯅ ꯁꯥꯎꯅ ꯈꯥꯅ ꯌꯦꯡꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯇꯝꯐꯥꯅ ꯍꯩꯃꯥ ꯀꯔꯤ ꯌꯦꯡꯂꯤꯒꯦꯁꯤꯗꯤ ꯍꯥꯏ ꯂꯥꯏꯖ ꯏꯃꯥ ꯀꯩꯗꯧꯔꯒꯦꯕꯨ ꯀꯩꯅꯣ ꯑꯩꯈꯣꯏꯅ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯄꯗ ꯅꯃꯤꯠꯇꯣ ꯈꯥꯅ ꯌꯦꯡꯉꯤꯗꯣ ꯀꯔꯤꯒꯤꯅꯣꯕ ꯏꯃꯥ ꯑꯁ ꯑꯩ ꯌꯦꯡꯈꯤꯗꯦꯗ ꯑꯗꯨꯒ ꯅꯪꯅ ꯑꯍꯤꯡ ꯅꯣꯡꯌꯥꯏꯁꯤꯗ ꯀꯩꯗꯧꯕꯒꯤ ꯊꯦꯡꯇꯥꯡ ꯍꯥꯏꯗꯅ ꯀꯔꯤꯗꯧꯕꯒꯤ ꯖꯒꯣꯏ ꯁꯥꯔꯤꯅꯣꯕ ꯅꯠꯇꯦ ꯑꯍꯤꯡꯁꯤꯗ ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯒꯤ ꯔꯤꯍꯔꯁꯦꯜ ꯇꯧꯕꯒꯤ ꯃꯇꯝꯁꯤ ꯂꯩꯇ꯭ꯔꯕ꯭ꯔꯥꯕ ꯏꯃꯥ ꯑꯩꯁꯨ ꯀꯩꯝꯇ ꯈꯪꯍꯧꯗ꯭ꯔꯦ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯃꯁꯦ ꯂꯧꯊꯣꯛꯁꯦ ꯁꯤ ꯁꯅꯥꯗꯨꯉꯥꯁꯦ ꯂꯧꯊꯣꯛꯑꯕꯁꯦ ꯑꯗꯨꯒꯅꯦ ꯑꯝꯇ ꯅꯨꯡꯉꯥꯏꯅ ꯇꯨꯝꯃꯨꯁꯦ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯃꯊꯣꯡ ꯌꯥꯝ ꯆꯥꯔꯣꯏꯗꯧꯔꯤ ꯅꯪꯅꯦ ꯃꯇꯨꯡ ꯃꯅꯥꯎꯗꯤꯅꯦ ꯖꯒꯣꯏ ꯁꯥꯕꯒ ꯌꯥꯎꯕ ꯌꯥꯔꯣꯏꯀꯣ ꯅꯪ ꯑꯁ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤꯕ
ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯂꯥꯏꯖꯅ ꯁꯃꯥꯟꯗꯣꯡ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯃꯍꯥꯛꯀꯤ ꯂꯨꯕꯥꯛ ꯑꯗꯨꯗ ꯍꯥꯞꯆꯤꯟꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯖꯅ ꯀꯔꯤꯅꯣ ꯑꯩꯕꯨ ꯀꯃꯥꯏꯅ ꯁꯤꯗ ꯍꯧꯒꯠꯂꯒ ꯖꯒꯣꯏ ꯁꯥꯔꯝꯃꯤꯅꯣ ꯑꯩꯕꯨ? ꯍꯥꯏ ꯇꯨꯝꯃꯣꯀꯣ ꯅꯪ ꯁꯦ ꯀꯥꯈꯠꯂꯣꯁꯦ ꯐꯃꯨꯡꯁꯤꯗ ꯀꯥꯈꯠꯂꯣꯁꯦ ꯐꯩꯖꯨꯞꯀ ꯁꯨꯞꯆꯤꯟꯕꯤꯔꯝꯃꯒꯦꯁꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯃꯥ ꯇꯝꯐꯥꯅ ꯂꯥꯏꯖ ꯐꯃꯨꯡꯗ ꯀꯥꯈꯠꯍꯜꯂꯤ ꯑꯗꯨꯒ ꯐꯩꯖꯨꯞ ꯆꯤꯡꯈꯠꯄꯤꯔꯝꯂꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯀꯥꯡꯈꯜ ꯑꯗꯣ ꯅꯤꯡꯊꯤꯅ ꯌꯦꯞꯁꯤꯟꯕꯤꯔꯝꯂꯕꯒꯤ ꯇꯨꯡꯗ ꯇꯝꯐꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯁꯨ ꯂꯥꯏꯖꯒꯤ ꯀꯥꯗꯒꯤ ꯊꯣꯡ ꯍꯥꯡꯁꯜꯂꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯖꯗꯣ ꯐꯃꯨꯡꯗ ꯂꯣꯡꯅ ꯍꯤꯞꯂꯒ ꯋꯥꯈꯜ ꯃꯑꯣꯟ ꯈꯜꯂꯤ꯫ ꯀꯔꯤꯅꯣ ꯑꯩꯕꯨ ꯁꯃꯥꯟꯗꯣꯡꯗꯣ ꯍꯥꯞꯆꯤꯜꯂꯒ ꯖꯒꯣꯏ ꯁꯥꯔꯝꯂꯤꯕꯁꯤꯕꯨ ꯀꯃꯥꯏꯅꯅꯣ? ꯑꯁ ꯒ꯭ꯌꯥꯟꯒ ꯇꯥꯕꯖꯥꯠ ꯅꯠꯇꯦꯗ꯫ ꯑꯁꯣꯝꯗ ꯃꯍꯥꯛꯁꯦ ꯋꯥꯈꯜ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯍꯧꯗꯅ ꯖꯒꯣꯏ ꯁꯥꯔꯝꯕꯗꯣ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯗꯦ꯫ ꯃꯍꯥꯛꯅ ꯇꯧꯔꯝꯂꯤꯕ ꯊꯕꯛ ꯑꯗꯣ ꯃꯍꯥꯛꯇꯤ ꯃꯪ ꯍꯥꯒ ꯆꯞ ꯃꯥꯟꯅꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯇꯨꯝꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ꯫ ꯑꯌꯨꯛ ꯑꯉꯟꯕ ꯑꯗꯨꯗ ꯂꯥꯏꯖ ꯃꯍꯧꯁꯥ ꯁꯨꯅꯤꯕꯨ ꯇꯨꯏꯁꯟ ꯆꯠꯅꯕꯒꯤꯗꯃꯛꯇ ꯍꯧꯒꯠꯂꯛꯏ꯫ ꯁꯨꯅꯤꯁꯨ ꯃꯁꯥ ꯈꯔ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯗꯨꯅ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯂꯥꯏꯖ ꯑꯃꯗꯤ ꯁꯨꯅꯤ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯍꯧꯃꯤꯟꯅꯔꯒ ꯇꯨꯏꯁꯟ ꯃꯐꯝꯗ ꯂꯥꯛꯂꯤ꯫ ꯇꯨꯏꯁꯟ ꯃꯐꯝ ꯍꯦꯛ ꯌꯧꯕꯒ ꯂꯥꯏꯖꯅ ꯁꯨꯅꯤꯗ ꯉꯔꯥꯡ ꯑꯍꯤꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯂꯤꯗꯨꯅ ꯈꯪꯍꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯨꯅꯤꯅ ꯅꯪꯗꯤ ꯇꯨꯝꯕꯒꯤ ꯂꯥꯏꯅꯥꯗꯣ ꯅꯥꯔꯝꯂꯒꯅꯤ ꯑꯗꯨꯅꯅꯤ ꯅꯪꯅ ꯇꯨꯝꯅ ꯊꯕꯛ ꯇꯧꯔꯤꯕꯗꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯁꯨꯅꯤꯗꯤ ꯍꯧꯅ ꯅꯣꯛꯏ꯫ ꯋꯥꯗꯨ ꯇꯥꯕꯗ ꯂꯥꯏꯖꯁꯨ ꯅꯣꯛꯅꯤꯡꯂꯗꯨꯅ ꯃꯍꯥꯛꯁꯨ ꯅꯣꯛꯂꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯃꯥꯟꯅꯕꯤ ꯑꯅꯤꯗꯣ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯁꯥꯟꯅꯗꯨꯅ ꯇꯨꯏꯁꯟ ꯇꯧꯕꯗꯣ ꯌꯥꯎꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯇꯨꯏꯁꯟ ꯂꯣꯏꯔꯗꯨꯅ ꯁ꯭ꯀꯨꯜꯗ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯖꯒꯣꯏ ꯑꯗꯣ ꯇꯝꯂꯔꯤ꯫ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯅ ꯖꯒꯣꯏ ꯎꯠꯀꯗꯕ ꯅꯨꯃꯤꯠꯇꯣ ꯍꯌꯦꯡꯅꯦ ꯍꯥꯏꯕ ꯃꯇꯝ ꯑꯗꯣ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯖꯒꯣꯏ ꯇꯧꯒꯗꯧꯔꯤꯕ ꯅꯨꯃꯤꯠ ꯑꯗꯣ ꯍꯌꯦꯡꯅꯦ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯉꯁꯤꯒꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯁꯤꯗ ꯂꯥꯏꯖꯗꯣ ꯃꯁꯥꯗꯣ ꯀꯔꯤꯅꯣꯝ ꯏꯇꯧ ꯇꯧꯏ ꯇꯨꯝꯊꯕꯁꯨ ꯌꯥꯔꯝꯗꯦ꯫ ꯍꯌꯦꯡꯒꯤ ꯖꯒꯣꯏ ꯑꯗꯨꯗ ꯃꯍꯥꯛ ꯀꯔꯤ ꯊꯣꯛꯂꯒꯕ ꯍꯥꯏꯗꯨꯅ ꯃꯊ꯭ꯋꯥꯏ ꯋꯥꯖꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯂꯥꯏꯖꯅ ꯃꯍꯥꯛꯀꯤ ꯁꯃꯥꯟꯗꯣꯡ ꯑꯗꯣ ꯍꯥꯞꯆꯤꯜꯂꯒ ꯃꯤꯡꯁꯦꯜꯗ ꯌꯦꯡꯅ ꯖꯒꯣꯏ ꯈꯨꯊꯦꯛ ꯇꯝꯒꯦ ꯑꯗꯨꯒ ꯆꯥꯟꯅꯕ꯭ꯔꯥ ꯌꯦꯡꯒꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯑꯗꯣ ꯖꯒꯣꯏ ꯈꯨꯊꯦꯛ ꯇꯝꯗꯨꯅ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯌꯦꯡꯉꯤ ꯁꯃꯥꯟꯗꯣꯡ ꯑꯗꯣ ꯍꯥꯞꯆꯤꯜꯂꯒ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯁꯦ ꯃꯁꯥ ꯅꯠꯆꯗꯕ ꯀꯅꯥꯒꯨꯝꯕ ꯑꯃ ꯑꯁꯨꯝ ꯃꯥꯟꯁꯤꯜꯂꯛꯂꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯥꯏ ꯑꯗꯣ ꯏꯆꯞ ꯆꯞꯄꯒ ꯁꯥꯡꯉꯛꯂꯛꯏ ꯑꯗꯨꯒ ꯃꯃꯥꯏ ꯑꯗꯨꯅ ꯉꯧꯔꯣꯛ ꯉꯧꯈꯠꯂꯛꯏ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯁꯝ ꯑꯗꯣ ꯖ꯭ꯋꯥꯏ ꯇꯥꯕ ꯍꯦꯟꯒꯠꯂꯛꯏ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯖꯒꯣꯏ ꯈꯨꯊꯦꯛ ꯇꯝꯂꯤꯕ ꯑꯃꯗꯤ ꯇꯥꯟ ꯆꯥꯟꯅꯅ ꯃꯍꯥꯛꯅ ꯁꯥꯔꯤꯕ ꯖꯒꯣꯏ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯈꯨꯠꯁꯤꯡꯗꯣ ꯃꯌꯥꯡ ꯏꯀꯪ ꯀꯪꯁꯤꯜꯂꯛꯂꯒ ꯏꯇꯨꯝ ꯇꯨꯝꯈꯠꯂꯛꯏ ꯆꯥꯏꯔꯣꯡ ꯀꯨꯞꯁꯤꯜꯂꯛꯏ꯫ ꯑꯁꯨꯝ ꯇꯧꯔꯛꯄ ꯑꯗꯨꯗ ꯂꯥꯏꯖꯗꯣ ꯀꯔꯤꯅꯣꯅꯦ ꯑꯩꯒꯤ ꯁꯛꯁꯤꯕꯣ ꯍꯥꯏꯗꯨꯅ ꯃꯁꯥꯗ ꯑꯀꯤꯕ ꯐꯥꯎꯔꯛꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯂꯥꯏꯖꯗꯣ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯆꯞ ꯂꯦꯞꯄꯒ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯑꯗꯨꯗ ꯍꯦꯛꯇꯃꯛ ꯑꯣꯏ꯫ ꯃꯁꯤꯗꯒꯤꯗꯤ ꯂꯥꯏꯖꯅ ꯃꯍꯥꯛꯀꯤ ꯋꯥꯈꯜꯅ ꯑꯣꯏꯔ ꯃꯥꯜꯂꯦ ꯈꯜꯗꯨꯅ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯌꯦꯡꯂꯒ ꯖꯒꯣꯏꯗꯣ ꯑꯁꯨꯝ ꯁꯥꯔꯝꯂꯒ ꯃꯍꯥꯛꯅ ꯃꯃꯥꯏ ꯑꯗꯣ ꯍꯨꯠ ꯑꯃꯨꯛꯇꯪ ꯂꯩꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯁꯛꯇꯝ ꯑꯗꯣ ꯌꯥꯝꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯁꯛꯇꯝ ꯑꯃꯗ ꯍꯥꯏꯐꯦꯠ ꯎꯍꯧꯈꯤ꯫ ꯃꯗꯨꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯏ ꯑꯗꯣ ꯏꯈꯨꯏ ꯈꯨꯏꯖꯜꯂꯤ ꯆꯩꯔꯣꯡꯗꯨꯅ ꯏꯇꯨꯝ ꯇꯨꯝꯃꯤ ꯑꯃꯗꯤ ꯆꯩꯔꯣꯡꯗꯨꯅ ꯏꯀꯣꯞ ꯀꯣꯞꯁꯜꯂꯤ ꯈꯗꯥꯡꯗꯨꯅ ꯏꯇꯨꯝ ꯇꯨꯝꯃꯤ ꯃꯃꯤꯠ ꯑꯗꯨꯅ ꯏꯀꯨꯠ ꯀꯨꯠꯁꯜꯂꯤ ꯑꯗꯨꯒ ꯃꯃꯤꯠꯇꯨꯅ ꯇꯣꯡꯅ ꯂꯥꯎꯔꯤ꯫ ꯑꯗꯨ ꯅꯠꯇꯅ ꯃꯌꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯏꯗꯁꯨ ꯏꯍꯤꯡ ꯅꯥꯍꯤꯡ ꯃꯌꯥꯝ ꯑꯃ ꯇꯩꯔꯤ꯫ ꯃꯈꯨꯠ ꯃꯁꯥ ꯄꯨꯝꯅꯃꯛ ꯏ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯃꯈꯨꯠ ꯃꯁꯥ ꯄꯨꯝꯅꯃꯛ ꯁꯔꯨ ꯁꯔꯥꯡꯒꯨꯝꯅ ꯇꯧꯔꯤ꯫ ꯑꯗꯨꯝꯅ ꯎꯈꯤꯕ ꯁꯛꯇꯝ ꯑꯗꯨꯗ ꯂꯥꯏꯖꯅ ꯑꯃꯨꯛ ꯍꯟꯅ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯐꯠ ꯂꯩꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯎꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯖꯅ ꯑꯁ ꯑꯩꯒꯤ ꯋꯥꯈꯜꯁꯤꯗꯤꯕ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛ ꯑꯗꯣ ꯖꯒꯣꯏ ꯃꯈꯥ ꯇꯥꯅ ꯆꯠꯊꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯍꯥꯟꯅ ꯍꯥꯏꯖꯔꯤꯕ ꯑꯗꯨ ꯅꯠꯇꯕ ꯑꯍꯦꯟꯕ ꯖꯒꯣꯏ ꯀꯌꯥ ꯃꯁꯥ ꯃꯇꯣꯝꯇ ꯄꯪꯁꯥꯗ ꯁꯥꯕ ꯍꯧꯔꯛꯈꯤ꯫ ꯇꯧꯔꯤꯕ ꯁꯛꯇꯝ ꯑꯗꯣ ꯃꯥꯏꯕꯤꯒꯤ ꯃꯑꯣꯡꯗ ꯇꯧꯔꯛꯈꯤ꯫ ꯃꯈꯣꯡ ꯑꯗꯨꯁꯨ ꯆꯣꯡꯉꯗꯨꯅ ꯃꯈꯨꯠ ꯑꯗꯨꯅ ꯌꯥꯝꯅ ꯊꯦꯛꯅ ꯅꯧꯅ ꯃꯥꯏꯕꯤ ꯑꯃꯅ ꯇꯧꯒꯗꯕ ꯃꯑꯣꯡꯗ ꯇꯧꯕ ꯍꯧꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯖꯅ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯔꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯊꯃꯣꯏꯗꯗꯤ ꯈꯟꯖꯩ ꯑꯗꯨꯕꯨ ꯊꯣꯏꯅ ꯍꯦꯟꯅ ꯃꯍꯥꯛꯅ ꯂꯨꯝꯁꯤꯜꯂꯨꯗꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯂꯥꯏꯖꯅ ꯃꯍꯥꯛꯀꯤ ꯖꯒꯣꯏ ꯇꯧꯔꯤꯕꯗꯣ ꯇꯣꯛꯂꯒꯦ ꯁꯃꯥꯟꯗꯣꯡ ꯑꯁꯦ ꯅꯤꯡꯊꯤꯅ ꯍꯥꯠꯇꯣꯛꯄꯤꯔꯕ ꯃꯇꯨꯡꯗ ꯂꯨꯕꯥꯛꯇ ꯍꯥꯞꯂꯒ ꯊꯝꯈ꯭ꯔꯒꯦ ꯈꯜꯂꯗꯨꯅ ꯁꯃꯥꯟꯗꯣꯡ ꯑꯗꯣ ꯂꯨꯕꯥꯛꯇ ꯍꯥꯞꯆꯤꯜꯂꯒ ꯆꯦꯛꯁꯤꯟꯅ ꯑꯃꯨꯛ ꯊꯝꯈ꯭ꯔꯦ꯫ ꯁꯝ ꯑꯗꯨꯅ ꯍꯦꯛ ꯂꯨꯕꯥꯛꯇ ꯍꯥꯞꯆꯤꯟꯅꯕꯒꯤꯗꯃꯛ ꯂꯧꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯃꯁꯥꯗꯣ ꯏꯌꯥꯡ ꯍꯦꯛꯇꯃꯛ ꯌꯥꯡꯉꯤ ꯑꯗꯨꯒ ꯉꯁꯥꯏꯗꯒꯤ ꯃꯥꯅ ꯇꯧꯔꯤꯕ ꯖꯒꯣꯏꯁꯤꯡꯗꯣ ꯍꯦꯛꯇꯃꯛ ꯀꯥꯎꯊꯣꯛꯄꯒꯨꯝ ꯇꯧꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯖꯅ ꯀꯔꯤꯅꯣ ꯑꯩꯅ ꯍꯧꯖꯤꯛꯇ ꯇꯧꯈꯤꯕ ꯖꯒꯣꯏꯁꯤꯡꯗꯨꯕꯨ ꯂꯣꯏꯅꯃꯛ ꯀꯥꯎꯊꯣꯛꯂꯤꯕꯁꯤꯕꯣ
ꯑꯁꯨꯝꯅ ꯈꯜꯂꯒ ꯂꯥꯏꯖꯗꯣ ꯁꯃꯥꯟꯗꯣꯡ ꯑꯗꯨ ꯃꯄꯨꯡ ꯐꯥꯅ ꯂꯨꯕꯥꯛꯇ ꯍꯥꯞꯆꯤꯜꯂꯝꯂꯕꯒꯤ ꯇꯨꯡꯗ ꯑꯍꯤꯡ ꯑꯗꯨꯃ ꯂꯣꯏꯁꯤꯟꯈꯤꯕ ꯇꯥꯔꯦ, ꯇꯨꯝꯍꯧꯗꯕ ꯇꯥꯔꯦ. ꯍꯌꯦꯡꯗꯤ ꯃꯍꯥꯛꯀꯤ ꯖꯒꯣꯏꯒꯤ ꯄꯔꯐꯣꯔꯃꯦꯟꯁ ꯎꯠꯀꯗꯕ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯇꯨꯝꯕꯁꯨ ꯁꯪꯉꯣꯏ. ꯑꯗꯨꯅ ꯃꯤꯒꯤ ꯃꯤꯃꯥꯡ ꯑꯗꯨꯗ ꯎꯏꯔꯛꯄ ꯇꯥꯔꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯑꯗꯣ ꯇꯨꯝꯊꯅꯕꯒꯤꯗꯃꯛꯇ ꯐꯃꯨꯡꯗ ꯀꯥꯈꯠꯂꯛꯂꯤ. ꯑꯗꯨꯒ ꯐꯩꯖꯨꯞ ꯁꯨꯞꯆꯜꯂꯒ ꯃꯍꯥꯛ ꯇꯨꯝꯊꯈꯤ. ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯍꯥꯛꯅ ꯍꯦꯛ ꯇꯨꯝꯊꯈꯤꯕꯒ इखंग खंगौदना महाक असे करिनोम इतौ तौरक्ली. मतम अदुदा महाके मनाकोंगदा कनागुंबा मियुई अमना समानदोंतो अइगिनि पिरो अइगिनि पिरो मदु यावदबना अइ लाइरेबाक्ता चप्पा ngamdri मदो यावदुना पिरो अइगिनि पिरो हाइदुना लाइजदा गरंग गरंग गंगलपगुम तौई. मतम अदुदा लाइजदा करिनो अइदि नंगे समानदों लौखिबलैति अइदि सुनितगि लौजबनी. अदुमना लाइजना अइदि सुनितगि लौजबनी हाइदुना महाना तारिबा खुंजन अदुदा मथंता पाउ खुमी. अदुमना महाना पाउखुंबा अदुदा असोमदगि अमुक्सु कनागुंबा मियुई अमना सोनथागना मदो अइगिनि पिरो नखोइना अइंगोदगि फक्तुना लौगिबा नत्रा यामना थुना पिरो हाइदुना कि तलक्ली. मसिदगिदि लाइजदो मिकप खंथोक थोलक्ली. महाना मिकप थोलक्पददि ममादो मनाक्ता लेरमी. अदुगा सुनिसु महाकी मनाक्ता लेरमली. मतम अदुदा लाइजना ए नोई क्याम कुइरके लाक्पा हाइदुना सुनिदा हंगी. मतम अदुदा सुनिना ngah wele kayo nangna pibangam loi haidana murung soiduna. Matam aduda laijana as mangdu welongani ba asomna haidana mahaksu phukagolekli pung jengnubu matamda pung taruk khara henduna leiramli. Masidagidi laijasu phamungdaki phukagotuna mahaksu mabai mamme tathoklaga machin maya sengdokloga iruja maithajana ba parap selai. Matam aduda sunidi laijagi manakta laktuna wari wathai saduna leiri. लाइजसु वारी सना सना महाक लोशन बलिए पदिनाती इरुजा माइथा जबा मचिन मया सेंगबा गरा गरा असुम तरकली. असुम तौदुना हौजिति लाइजसु पुंग तरे मखाइ मु तरकपा अदवाइता लोशन बलुरदुना सुनिगा पुन्ना थुमिनरकली. असिदगिति सुनिना फोन तौदुना मपाबुंगदा कौखिबदगी मपाबुंगसु गारी पुदुना पुंग निपान खरे हेलकपा अदवाइदा लाकली. मतौ असुमना लाइजा अमदि सुनि गारी अदुदा तोंगलगा कॉलेज जौख्री. कॉलेज जौरबदा स्कूल अदुदा मखोई पुन्ना मखोइना ngahanda तमक्लिबा mahaisinga do loinamak performance utli. Matam aduda laijado mana hana tamkhiba mahai adu nattaba thudok hedokna atopa mahai kaya ama mongonda lakhi amati masa khangdana maibi gi mongda jagoi kaya ama su theglakhi. Marda nattana mahana karino khangdaba magi makokta wakhal mayam ama su khalakhi. Mahaki mama mapa to leikhitre haiduna su tro aduma torokpada lagado matomda su kappa hawrakle jagoi sana sana. Aduma torokpa aduda sunina laijigi mato adu ubada karin tawrbaja no haiduna mahak mathamodadi khalli. Adubu tawriba thabak adudi lepa yadabanina makhoisu atumak tawki. Somdana laijado mahana ngasaidagi saramba jagoi adudagi hendoktuna maibi jagoi da theklektuna saba hawrakpa aduda yengba miyamna laijada woina mifam thamkhre. लाइजगे जगोई अदुता मयाम पुनमक हौगतुना खुबा खुदुना महापु पुनिंग थौगलई. असमना लैरिबा लाइजगा पुन जगोई सामिनरिबा ममानबी सिंग अदुना तंबदा यावतबा जगोई कया लाइजना तौरपा अदुता मखोइसु जगोई साबम खंगद्रे तान चानद्रे. मसिदगिति मखोइसु उचिन नाचिना जगोई साबादो लोइसल्ली. मतम अदुता लाइजगी मानबी सिंग अदुना लाइजदा नाहंगा तोकलिबदो करिनो अखोइना तंबसु यावदबा जगोई कया नाहना मथंग मथंग साकलिबदो करिगिनो हाइदुना मयामदा चैखी. मतम अदुता मयामना चैरकपदुदा लाइजना आइसु खंगदि आइसु ज्ञान तादि हाइदुना महाकसु खुमी. मसिदगिदि लाइजदा नंग मतु मनाव अखोइगा पुनबा याबा नति हाइरमलगा मानबी सिंग अदुदि सावदुना चक्ख्री. मतम अदुदा सुनिना तमना चंगछललगा लाइजदा नाहक कसाइ कपलिबदो करिगिनो हाइदुना हंगी. मतम अदुदा लाइजना महाके समान दोंगतो हापना आई इमागा बाबागादो लैखिद्रे. आसोमना हायरकपा अदुदा सुनि स्वाइ लावी. नंगदि मतौ करमना जगोई सारिङै मदम अदुदा इमागा बाबा लैखिद्रे हायबदि नाहना मतौना खरमना खंगलिबनो. इमागा बाबादो करि थुतोक थोकपा यारोबगी हायदुना सुनिना यामना पाखना हंगई. मतम अदुदा लाइजना आइगी इमागा बाबागादो गारि एक्सिडेंट लैखिदबनि हायरकली. वफम अदु ताबदा सुनिदि पुंगाव ngauri. अमरोमदा लाइजगी ममा तंफा अमदि महाकी मपाबुंगदि गारि थौबा हायबा मियुसु नति. अदुगिसु मथक्ता
ꯃꯈꯣꯏꯅ ꯒꯥꯔꯤ ꯊꯧꯗꯨꯅ ꯆꯠꯄ ꯍꯥꯏꯕꯁꯦ ꯑꯣꯏꯊꯣꯛꯇꯕꯅꯤ ꯌꯨꯝꯗ ꯑꯗꯨꯃꯛ ꯂꯩꯍꯧꯔꯤꯕꯅꯤ ꯃꯇꯧ ꯀꯔꯝꯅ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟꯇ ꯁꯤꯔꯤꯕꯅꯣ ꯍꯥꯏꯕꯗꯣ ꯒ꯭ꯌꯥꯟ ꯇꯥꯗꯗꯨꯅ ꯁꯨꯅꯤꯅ ꯀꯩꯅꯣ ꯂꯥꯏꯖ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯀꯗꯥꯏ ꯆꯠꯄꯗ ꯁꯣꯛꯂꯤꯕꯅꯣ ꯑꯗꯨꯝꯅ ꯍꯪꯂꯛꯄ ꯑꯗꯨꯗ ꯂꯥꯏꯖꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯒꯨꯋꯥꯍꯥꯇꯤ ꯆꯠꯄꯗ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟ ꯇꯧꯗꯨꯅ ꯁꯤꯕꯅꯤ ꯄꯥꯕꯨꯡꯅ ꯒꯥꯔꯤ ꯑꯗꯣ ꯊꯧꯅ ꯎꯏꯔꯨꯕꯗꯒꯤ ꯇꯧꯔꯛꯄꯅꯦꯁꯨ ꯍꯥꯏ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯁꯨꯅꯤꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯉꯛꯂꯤ ꯀꯔꯤꯅꯣ ꯂꯥꯏꯖ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯄꯥꯕꯨꯡꯗꯤ ꯒꯥꯔꯤ ꯊꯧꯕꯁꯨ ꯍꯩꯇꯅ ꯅꯈꯣꯏꯒꯤ ꯒꯥꯔꯤ ꯂꯩꯁꯨ ꯂꯩꯇꯅ ꯑꯁꯨꯝꯅ ꯁꯨꯅꯤꯅ ꯍꯥꯏꯔꯨꯕꯗꯨꯗ ꯂꯥꯏꯖꯅ ꯑꯩꯒꯤ ꯃꯤꯡ ꯂꯥꯏꯖ ꯀꯧꯗꯦ ꯗꯦꯕꯂꯥ ꯀꯧꯏ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯁꯨꯅꯤꯗꯤ ꯄꯨꯡꯉꯛ ꯉꯛꯂꯤ ꯀꯩꯅꯣ ꯂꯥꯏꯖ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯅꯪꯁꯦ ꯂꯥꯏꯖꯅꯦ ꯂꯥꯏꯖ ꯅꯪ ꯀꯩꯗꯧꯔꯒꯦ ꯑꯁꯨꯝꯅ ꯁꯨꯅꯤꯅ ꯃꯍꯥꯛꯀꯤ ꯁꯌꯦꯡ ꯑꯗꯨꯗ ꯄꯥꯏꯔꯒ ꯃꯁꯥꯗꯣ ꯅꯣꯝꯃꯤ ꯑꯗꯨꯝꯅ ꯅꯣꯝꯕ ꯑꯗꯨꯗ ꯂꯥꯏꯖꯗꯣ ꯋꯥꯈꯜ ꯑꯃꯨꯛ ꯂꯥꯛꯄꯒꯨꯝ ꯀꯩꯗꯧꯔꯒꯦ ꯑꯩ ꯀꯩ ꯇꯧꯈ꯭ꯔꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯨꯅꯤꯅ ꯑꯁ ꯅꯪꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯠꯈꯤꯗ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯅꯃꯥꯟꯅꯕꯤꯗ ꯁꯥꯟꯅꯕ ꯍꯧꯅꯕ꯭ꯔꯣ ꯗꯦꯕꯂꯥ ꯀꯧꯏ ꯀꯥꯏꯅ ꯅꯪꯕꯨ ꯗꯦꯕꯂꯥꯔꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯂꯥꯏꯖꯅ ꯑꯁ ꯈꯪꯗꯦꯍꯦ ꯑꯩꯅ ꯀꯔꯤ ꯍꯥꯏꯈ꯭ꯔꯒꯦ ꯑꯩꯗꯤ ꯖꯒꯣꯏ ꯁꯥꯕ ꯂꯣꯏꯈꯤꯕꯁꯨ ꯈꯪꯍꯧꯗ꯭ꯔꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯨꯅꯤꯅ ꯅꯪꯁꯦ ꯄꯨꯔꯥ ꯁꯥꯏꯀ꯭ꯔꯤ ꯅꯥꯔꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯃꯁꯤꯗꯒꯤꯗꯤ ꯁꯨꯅꯤꯁꯨ ꯂꯥꯏꯖꯅ ꯅꯣꯔꯃꯦꯜ ꯑꯣꯏꯔꯛꯄ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯅꯦ ꯇꯥꯗꯨꯅ ꯃꯍꯥꯛꯀꯤ ꯖꯒꯣꯏ ꯁꯥꯕꯗ ꯁꯤꯖꯤꯟꯅꯔꯤꯕ ꯃꯐꯤ ꯃꯔꯣꯟꯗꯣ ꯂꯣꯏꯅꯃꯛ ꯍꯣꯡꯗꯣꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯖꯁꯨ ꯃꯊꯪ ꯂꯣꯏꯅ ꯍꯣꯡꯗꯣꯛꯂꯒ ꯃꯍꯥꯛꯀꯤ ꯃꯀꯣꯛꯇꯒꯤ ꯁꯃꯥꯟꯗꯣꯡ ꯑꯗꯨꯁꯨ ꯂꯧꯊꯣꯛꯈ꯭ꯔꯦ ꯃꯁꯤꯗꯒꯤꯗꯤ ꯂꯥꯏꯖꯗꯣ ꯌꯥꯡꯉꯤ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯖꯅ ꯑꯣꯟꯁꯤꯜꯂꯛꯂꯒ ꯁꯨꯅꯤꯗ ꯁꯨꯅꯤ ꯑꯩꯈꯣꯏ ꯖꯒꯣꯏ ꯁꯥꯕꯗꯨꯕꯨ ꯀꯃꯥꯏꯅ ꯇꯧꯈ꯭ꯔꯒꯦ ꯂꯣꯏꯈ꯭ꯔꯕ꯭ꯔꯕ ꯍꯩꯃꯥ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯅꯪꯁꯨ ꯌꯥꯎꯔꯤꯗꯨꯗꯤ ꯑꯁ ꯌꯥꯎꯔꯁꯨꯅꯦ ꯑꯩ ꯃꯪꯉꯣꯏ ꯍꯥꯋꯣꯏ ꯇꯧꯋꯤꯗ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗꯦ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯀꯥꯏꯗ ꯍꯩ ꯈꯪꯗꯦ ꯍꯩꯗꯦ ꯈꯪꯗꯦ ꯏꯃꯥꯒ ꯕꯕꯥꯒꯗꯣ ꯑꯦꯛꯁꯤꯗꯦꯟꯇ ꯁꯤꯔꯦ ꯀꯥꯏꯅ ꯄꯥꯕꯨꯡꯗꯨꯕꯨ ꯒꯥꯔꯤ ꯊꯧꯕ ꯍꯩꯕ꯭ꯔꯕ ꯅꯪꯅ ꯍꯥꯏꯗꯨꯕꯣ ꯑꯦ ꯑꯩꯕꯨ ꯑꯗꯨ ꯍꯥꯏꯈꯤꯕ꯭ꯔꯅꯦ ꯆꯠꯂꯣꯗ ꯅꯪꯅ ꯍꯧꯖꯤꯛꯇ ꯍꯥꯏꯈ꯭ꯔꯤꯗꯨꯗꯤ ꯑꯁꯨꯝꯅ ꯁꯨꯅꯤꯅ ꯂꯥꯏꯖꯅ ꯉꯁꯥꯏ ꯍꯥꯏꯈꯤꯕꯁꯤꯡꯗꯣ ꯃꯊꯪ ꯍꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯖꯗꯤ ꯀꯔꯤꯃꯠꯇ ꯈꯪꯗꯕꯒꯨꯝ ꯇꯧꯏ ꯉꯛꯏ ꯑꯗꯨꯕꯨ ꯂꯥꯏꯖꯁꯨ ꯃꯪꯉꯣꯏ ꯍꯥꯋꯣꯏ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯈꯪꯍꯧꯕꯅꯤꯅ ꯑꯣ ꯍꯣꯏ ꯍꯥꯏꯗꯨꯅ ꯑꯗꯨꯝꯗꯤ ꯈꯨꯝꯃꯤ ꯃꯁꯤꯗꯒꯤꯗꯤ ꯁꯨꯅꯤ ꯑꯃꯗꯤ ꯂꯥꯏꯖꯁꯨ ꯖꯒꯣꯏ ꯁꯥꯕ ꯂꯣꯏꯔꯗꯨꯅ ꯃꯈꯣꯏ ꯖꯒꯣꯏꯒꯤ ꯐꯥꯔꯁ ꯁꯦꯀꯦꯟ ꯑꯗꯣ ꯂꯥꯎꯊꯣꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯖ ꯑꯃꯗꯤ ꯁꯨꯅꯤ ꯃꯈꯣꯏ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝ ꯄꯨꯂꯞ ꯄꯨꯟꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯅꯤ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯅ ꯂꯥꯏꯖꯗ ꯑꯣꯟꯁꯤꯟꯗꯨꯅ ꯅꯪꯗꯤ ꯑꯉꯥꯎꯕꯤꯅꯤ ꯅꯪꯒ ꯄꯨꯟꯕ ꯌꯥꯕ ꯅꯠꯇꯦ ꯉꯁꯥꯏ ꯅꯪꯅ ꯇꯧꯔꯛꯂꯤꯕꯗꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛꯁꯨ ꯉꯥꯏꯊ ꯑꯗꯨꯃꯛ ꯆꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯖꯅ ꯑꯩꯁꯨ ꯀꯔꯤꯃꯠꯇ ꯈꯪꯗꯦ ꯃꯤꯅꯣꯏꯕꯣ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯍꯧꯗꯦ ꯃꯪꯉꯣꯏ ꯍꯥꯋꯣꯏ ꯇꯧꯏ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯈꯨꯝꯃꯤ ꯃꯁꯤꯗꯒꯤꯗꯤ ꯂꯥꯏꯖꯅ ꯈꯨꯝꯐꯝ ꯈꯪꯗꯗꯨꯅ ꯏꯁꯥ ꯉꯝꯃꯛꯇꯕꯒꯤꯅꯤ ꯈꯔ ꯍꯥꯏ ꯑꯃ ꯈꯔ ꯈꯨꯝ ꯑꯗꯨꯃꯛ ꯇꯧꯗꯨꯅ ꯂꯩꯔꯤ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯅ ꯑꯗꯨꯛ ꯐꯖꯕ ꯑꯩꯈꯣꯏꯅ ꯐꯥꯔꯁ ꯇꯥꯖꯒꯗꯕ ꯑꯗꯨꯒꯨꯝꯂꯕ ꯖꯒꯣꯏ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯤꯊꯤ ꯐꯥꯎꯕ ꯇꯥꯔꯔꯣꯏ ꯑꯩꯈꯣꯏ ꯐꯥꯎꯕ ꯈꯪꯒꯠꯄꯤꯔꯔꯣꯏ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯁꯥꯎꯔꯤ ꯑꯗꯨꯒꯗꯤ ꯏꯊꯥ ꯊꯥꯖꯗꯅ ꯃꯊꯪ ꯂꯥꯎꯊꯣꯔꯛꯄꯗ ꯁꯨꯅꯤ ꯍꯣꯏꯒꯤ ꯀꯥꯡꯕꯨ ꯂꯥꯏꯖ ꯍꯣꯏꯒꯤ ꯀꯥꯡꯕꯨ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯐꯥꯔꯁ ꯇꯥꯔꯛꯂꯤ ꯑꯗꯨꯒ ꯂꯥꯏꯖꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯍꯩꯕ ꯖꯒꯣꯏ ꯈꯨꯊꯦꯛ ꯇꯧꯈꯤꯕꯒꯤꯗꯃꯛ ꯃꯍꯥꯛꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯖꯒꯣꯏ ꯈꯨꯊꯦꯛ ꯇꯧꯕ ꯖꯒꯣꯏ ꯁꯥꯕꯤ ꯖꯒꯣꯏ ꯑꯥꯔꯇꯤꯁ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯇꯣꯉꯥꯟꯅ ꯁꯦꯂꯦꯛꯁꯟ ꯇꯧꯗꯨꯅ ꯃꯅꯥꯁꯨ ꯄꯤꯈꯤ ꯑꯗꯨꯒꯨꯝꯂꯕ ꯃꯇꯝ ꯑꯗꯨꯗ ꯍꯧꯖꯤꯛꯇꯤ ꯂꯥꯏꯖꯗ ꯉꯁꯥꯏꯗꯒꯤ ꯆꯩꯔꯝꯕ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝ ꯑꯗꯨꯅ ꯂꯥꯏꯖꯗ ꯑꯣꯟꯁꯤꯟꯗꯨꯅ ꯅꯪꯅ ꯇꯧꯔꯤꯕꯗꯨꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯑꯣꯏꯔꯝꯂꯦꯗꯅ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝ ꯌꯥꯝꯅ ꯍꯔꯥꯎꯅ ꯅꯣꯛꯈꯤꯗꯨꯅ ꯀꯔꯤꯅꯣ ꯑꯆꯥꯄꯣꯠ ꯈꯔꯁꯨ ꯆꯥꯃꯤꯟꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯁꯨꯅꯤꯅꯁꯨ ꯂꯥꯏꯖꯗ ꯀꯪꯒ꯭ꯔꯦꯆꯨꯂꯦꯁꯟ ꯄꯤꯗꯨꯅ ꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄꯒ ꯂꯣꯏꯅꯅ ꯊꯥꯒꯠꯂꯝꯃꯤ ꯇꯧꯔꯤꯕꯁꯤꯡ ꯑꯗꯣ ꯂꯥꯏꯖꯗꯤ ꯄꯨꯔꯥ ꯃꯪꯒ ꯆꯞ ꯃꯥꯟꯅꯔꯦ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯖꯅ ꯇꯨꯃꯤꯟꯅ ꯃꯊꯃꯣꯏꯗ ꯈꯟꯖꯩ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ ꯑꯩꯗꯤ ꯃꯪꯒ ꯆꯞ ꯃꯥꯟꯅꯔꯦ ꯃꯔꯝ ꯆꯥꯗꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯩꯕ ꯖꯒꯣꯏ ꯁꯥꯕꯤ ꯑꯃꯒꯤ ꯃꯅꯥ ꯑꯩꯉꯣꯟꯗ ꯐꯪꯉꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯖꯒꯣꯏꯗꯨꯅ ꯀꯝꯗꯧꯅ ꯐꯥꯔꯁ ꯇꯥꯔꯤꯕ ꯑꯁ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤꯗ ꯇꯧꯔꯤꯁꯦ ꯃꯪꯉꯣꯏ ꯍꯥꯋꯣꯏ ꯑꯩꯁꯤꯕꯨ ꯇꯨꯝꯂꯤꯕ ꯆꯠꯂꯅꯦ ꯁꯨꯅꯤꯅ ꯂꯥꯏꯖꯗ ꯑꯣꯟꯁꯤꯜꯂꯒ ꯂꯥꯏꯖ ꯍꯦ ꯂꯥꯏꯖ ꯍꯥꯎ ꯀꯩꯗꯧꯔꯒꯦ ꯍꯩꯃꯥ ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯎꯡꯉ ꯂꯩꯗꯨꯅ ꯑꯁ ꯈꯪꯗ꯭ꯔꯦꯁꯦ ꯂꯥꯛꯑꯣꯁꯦ ꯑꯁꯣꯝꯅ ꯃꯍꯥꯛꯅ ꯐꯨ ꯍꯧꯒꯠꯂꯒ ꯆꯠꯈꯤꯒꯦ ꯇꯧꯕꯗꯨꯗ ꯁꯨꯅꯤꯅ ꯍꯩꯃꯥ ꯉꯥꯏꯈꯨꯋꯣ ꯀꯩꯅꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯆꯥꯄꯣꯠ ꯆꯥꯁꯦꯅ ꯀꯧꯔꯒ ꯐꯝꯃꯨꯁꯦ ꯃꯁꯤꯗꯤꯕ ꯑꯁꯣꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯂꯥꯏꯖꯅ ꯑꯣ ꯍꯣꯏꯅꯦꯍꯦ ꯑꯩꯁꯦ ꯀꯩꯅꯣꯝꯃ ꯇꯧꯔꯕꯅꯤ ꯑꯁꯣꯝꯅ ꯍꯥꯏꯅꯔꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯑꯆꯥꯄꯣꯠ ꯑꯗꯣ ꯆꯥꯃꯤꯟꯅꯔꯤ ꯑꯆꯥꯄꯣꯠ ꯆꯥꯃꯤꯟꯅꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯁꯨꯅꯤ ꯑꯃꯗꯤ ꯂꯥꯏꯖ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝꯒꯤ ꯄꯨꯡ 6 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯃꯈꯣꯏꯁꯨ ꯌꯨꯝꯂꯣꯝꯗ ꯁꯨꯅꯤꯒꯤ ꯃꯄꯥꯅ ꯄꯨꯟꯅ ꯄꯨꯗꯨꯅ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯁꯨꯅꯤꯒꯤ ꯃꯄꯥꯕꯨꯡꯅ ꯂꯥꯏꯖꯗ ꯑꯩ ꯂꯥꯏꯖ
ꯁꯨꯝꯗꯧꯔꯁꯤ ꯆꯥꯛ ꯆꯔꯥ ꯑꯝꯇꯪ ꯑꯩꯈꯣꯏꯗ ꯆꯥꯈ꯭ꯔꯁꯤꯗꯅ ꯉꯁꯤꯗꯤ ꯌꯥꯝ ꯍꯔꯥꯎꯏꯅꯦ ꯅꯪꯅꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯖꯒꯣꯏ ꯍꯩꯕꯤꯒꯤ ꯃꯅꯥꯗꯣ ꯅꯪꯅ ꯐꯪꯂꯕꯅꯤꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯥꯏꯖꯅꯁꯨ ꯌꯥꯏꯌꯦ ꯑꯗꯣ ꯌꯨꯝꯗꯗꯤ ꯍꯥꯏꯔꯝꯈꯤꯒꯦ ꯄꯥꯕꯨꯡ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯖꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯁꯨꯅꯤꯅ ꯑꯁ ꯑꯗꯨꯒꯤꯕꯨ ꯐꯣꯟꯗ ꯀꯣꯛ ꯍꯥꯏꯈ꯭ꯔꯁꯨ ꯌꯥꯕꯗꯨꯕꯨ ꯑꯗꯨꯝꯅ ꯍꯥꯏꯕ ꯑꯗꯨꯗ ꯂꯥꯏꯖꯅꯁꯨ ꯍꯣꯏ ꯐꯣꯟꯗ ꯑꯣꯏꯅ ꯍꯥꯏꯔꯁꯤ ꯍꯥꯏꯗꯨꯅ ꯐꯣꯟ ꯇꯧꯈꯤ ꯑꯗꯨꯕꯨ ꯂꯥꯏꯖꯒꯤ ꯃꯃꯥꯗꯣ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯒꯤ ꯊꯕꯛ ꯈꯔ ꯇꯧꯔꯨꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯐꯣꯟ ꯑꯗꯣ ꯁꯨꯡꯄꯥꯏ ꯄꯥꯏꯔꯛꯇ꯭ꯔꯦ ꯑꯗꯨꯒ ꯂꯥꯏꯖꯒꯤ ꯃꯄꯥꯕꯨꯡꯗꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯋꯥꯛꯀꯤꯡ ꯆꯠꯄꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯈꯔ ꯄꯨꯟꯒꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤꯕꯗꯒꯤ ꯍꯧꯖꯤꯛꯁꯨ ꯆꯪꯉꯛꯇ꯭ꯔꯤꯕꯅꯤ ꯂꯥꯏꯖꯅ ꯍꯟꯖꯤꯟ ꯐꯣꯟ ꯇꯧꯕꯗ ꯄꯥꯏꯃꯜꯂꯛꯇꯕ ꯑꯗꯨꯗ ꯂꯥꯏꯖꯅ ꯑꯁ ꯑꯩꯈꯣꯏ ꯃꯥꯗꯣ ꯊꯕꯛ ꯇꯧꯔꯒ ꯂꯩꯔꯝꯃꯅꯤ ꯄꯥꯏꯔꯛꯇ꯭ꯔꯦ ꯑꯗꯣ ꯀꯨꯏꯗꯧ ꯅꯠꯇꯦ ꯂꯝꯕꯤꯁꯨ ꯊꯣꯛꯏꯗꯅ ꯑꯗꯨꯅ ꯉꯥꯛꯇꯪ ꯆꯪꯉꯒ ꯑꯩ ꯍꯥꯏꯔꯝꯃꯒꯦꯕ ꯑꯗꯨꯝꯅ ꯂꯥꯏꯖꯅ ꯍꯥꯏꯕꯗꯨꯗ ꯁꯨꯅꯤꯅꯁꯨ ꯍꯣꯏ ꯐꯔꯦꯁꯦ ꯏꯕꯥꯅꯤ ꯆꯪꯉꯒ ꯍꯥꯏꯔꯨꯔꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯖꯒꯤ ꯊꯣꯡꯒꯥꯜꯗ ꯈꯥꯝꯂꯤ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯖꯅ ꯐꯟꯗꯨꯝ ꯐꯔꯦ ꯑꯩꯒꯤ ꯖꯒꯣꯏ ꯁꯥꯕꯒꯤ ꯐꯨꯔꯤꯠ ꯐꯤꯔꯣꯜꯁꯤꯡꯁꯤꯁꯨ ꯌꯨꯝꯗ ꯂꯣꯏꯅꯃꯛ ꯊꯅꯝꯃꯁꯤ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯋꯥꯗꯅꯕ ꯑꯗꯨꯝꯅ ꯍꯥꯏꯕꯗꯨꯗ ꯁꯨꯅꯤꯅꯁꯨ ꯍꯣꯏ ꯐꯔꯦ ꯍꯥꯏꯗꯨꯅ ꯂꯥꯏꯖꯅ ꯁꯦꯠꯅ ꯆꯥꯅꯔꯨꯕ ꯐꯨꯔꯤꯠ ꯐꯤꯔꯣꯜꯁꯤꯡ ꯑꯗꯨꯁꯨ ꯄꯨꯂꯞ ꯄꯨꯗꯨꯅ ꯂꯨꯕꯥꯛ ꯑꯗꯨꯁꯨ ꯄꯨꯂꯞ ꯌꯣꯝꯁꯤꯜꯂꯒ ꯃꯍꯥꯛ ꯌꯨꯝꯂꯣꯝꯗ ꯁꯨꯅꯤꯒ ꯄꯨꯟꯅ ꯆꯪꯉꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯖꯒꯤ ꯃꯃꯥꯅ ꯍꯩꯃꯥ ꯏꯆꯥ ꯁꯨꯅꯤꯁꯨ ꯌꯥꯎꯔꯤꯗꯅ ꯐꯔꯦ ꯅꯕꯥꯅꯤ ꯂꯥꯛꯄ ꯏꯃꯥꯅꯦ ꯉꯥ ꯊꯣꯡꯕꯤꯔꯒꯦ ꯆꯥꯛꯁꯨ ꯆꯥꯊꯣꯛꯈ꯭ꯔꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯨꯅꯤꯅ ꯑꯁ ꯏꯃꯥ ꯑꯩꯈꯣꯏꯒꯤ ꯂꯥꯏꯖꯁꯦ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯆꯥꯛ ꯄꯤꯖꯔꯗꯣꯏꯅꯦ ꯃꯥꯅ ꯉꯁꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯖꯒꯣꯏ ꯍꯩꯕꯤꯒꯤ ꯃꯅꯥꯗꯣ ꯐꯪꯂꯕꯅꯤ ꯏꯃꯥ ꯑꯩꯈꯣꯏꯅ ꯖꯒꯣꯏꯗꯣ ꯐꯥꯔꯁ ꯇꯥꯔꯦ ꯍꯥꯏꯕ ꯏꯃꯥ ꯑꯗꯨꯝꯅ ꯍꯥꯏꯕꯗꯨꯗ ꯂꯥꯏꯖꯒꯤ ꯃꯃꯥꯗꯣ ꯌꯥꯝꯅ ꯍꯔꯥꯎꯖꯔꯤ ꯅꯈꯣꯏꯅ ꯑꯍꯤꯡ ꯇꯨꯝꯗꯕ ꯃꯈꯩ ꯖꯒꯣꯏ ꯇꯝꯖꯕꯗꯣ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏꯅ ꯃꯥꯏ ꯄꯥꯛꯂꯦꯗꯅ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯊꯥꯒꯠꯂꯤ ꯃꯇꯝ ꯑꯗꯨꯗ ꯁꯨꯅꯤꯅ ꯑꯍꯤꯡ ꯇꯨꯝꯗꯕ ꯃꯈꯩꯗꯤ ꯇꯝꯗꯦꯗ ꯅꯨꯃꯤꯗꯥꯡ ꯈꯔ ꯊꯦꯡꯅ ꯇꯝꯕꯒꯤ ꯋꯥꯅꯤ ꯏꯃꯥ ꯑꯗꯨꯝꯅ ꯍꯥꯏꯕꯗ ꯂꯥꯏꯖꯒꯤ ꯃꯃꯥꯅ ꯍꯣ ꯅꯣꯏꯗꯤꯅꯦ ꯑꯍꯤꯡ ꯇꯨꯝꯗꯉꯩ ꯇꯝꯃꯝꯃꯣꯏ ꯑꯩꯈꯣꯏꯒꯤ ꯂꯥꯏꯖꯗꯅꯦ ꯑꯃꯨꯛꯇꯣꯏꯕ ꯑꯍꯤꯡꯗ ꯐꯥꯎꯕ ꯍꯧꯒꯠꯂꯒ ꯖꯒꯣꯏ ꯇꯝꯂꯤꯕ ꯄꯣꯠꯅꯤꯗ ꯑꯗꯨꯝꯅ ꯍꯥꯏꯕꯗꯨꯗ ꯂꯥꯏꯖꯒꯤ ꯃꯃꯥꯅ ꯍꯥꯏꯔꯛꯄ ꯋꯥꯐꯝ ꯑꯗꯨꯗ ꯂꯥꯏꯖꯅ ꯑꯁ ꯌꯥꯔꯦꯁꯦꯍꯦ ꯑꯩꯈꯣꯏ ꯏꯃꯥꯁꯤꯗꯤ ꯁꯤ ꯏꯃꯥ ꯐꯤ ꯃꯌꯣꯝ ꯁꯦꯠꯂꯨꯍꯧꯔꯣ ꯕꯦꯒꯁꯦ ꯑꯩꯅꯦ ꯁꯨꯅꯤ ꯍꯣꯏꯗ ꯆꯥꯛ ꯆꯥꯔꯨꯗꯣꯏꯅꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯂꯥꯏꯖꯅ ꯍꯩꯕꯥ ꯑꯩꯗꯤ ꯅꯪꯅ ꯐꯥꯔꯁ ꯇꯥꯔꯛꯄꯒꯤ ꯉꯥ ꯆꯥꯒꯦꯅ ꯇꯧꯔꯒ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯂꯥꯏꯖꯅ ꯏꯃꯥ ꯑꯗꯣ ꯍꯌꯦꯡ ꯆꯥꯔꯁꯦꯕ ꯑꯩ ꯁꯨꯅꯤ ꯍꯣꯏꯗ ꯉꯁꯤ ꯆꯥꯔꯨꯔꯒꯦꯕ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯂꯥꯏꯖꯒꯤ ꯃꯃꯥ ꯇꯝꯐꯥꯅ ꯍꯣꯏ ꯐꯔꯦ ꯅꯣꯏꯗꯁꯨ ꯆꯥꯔꯨꯔꯣ ꯑꯗꯨꯒ ꯍꯌꯦꯡ ꯑꯌꯨꯛꯁꯨ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯑꯃꯨꯛ ꯆꯥꯒꯗꯕꯅꯤꯀꯣ ꯁꯨꯅꯤ ꯍꯥꯏꯗꯨꯅ ꯁꯨꯅꯤꯗ ꯍꯥꯏꯔꯤ ꯃꯁꯤꯗꯒꯤ ꯁꯨꯅꯤꯅꯁꯨ ꯍꯣꯏ ꯏꯃꯥ ꯍꯥꯏꯔꯝꯂꯒ ꯂꯥꯏꯖ ꯑꯃꯗꯤ ꯁꯨꯅꯤ ꯆꯠꯅꯕꯒꯤꯗꯃꯛꯇ ꯊꯣꯔꯛꯂꯤ ꯂꯝꯕꯤꯗ ꯁꯨꯅꯤꯒꯤ ꯃꯄꯥꯕꯨꯡꯅ ꯍꯣꯔꯣꯟ ꯈꯣꯡꯗꯨꯅ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯐꯣꯟꯁꯨ ꯇꯧꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯁꯨꯅꯤ ꯑꯃꯗꯤ ꯂꯥꯏꯖꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯄꯔꯞ ꯊꯣꯔꯛꯂꯤ ꯃꯇꯧ ꯑꯁꯨꯝꯅ ꯂꯥꯏꯖ ꯑꯃꯗꯤ ꯁꯨꯅꯤꯗꯣ ꯁꯨꯅꯤ ꯍꯣꯏꯒꯤ ꯃꯌꯨꯝꯗ ꯄꯨꯟꯅ ꯌꯧꯃꯤꯟꯅꯔꯛꯇꯨꯅ ꯌꯦꯟ ꯊꯣꯡꯕ ꯆꯥꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏ ꯁꯦꯝ ꯁꯥꯕ ꯄꯨꯝꯅꯃꯛ ꯇꯧꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯛꯈꯨꯝꯗ ꯂꯩꯔꯤꯉꯩ ꯁꯨꯅꯤꯒꯤ ꯃꯄꯥꯕꯨꯡꯅ ꯏꯟꯖꯥꯡ ꯁꯦꯝꯅ ꯋꯥꯔꯤ ꯑꯃ ꯑꯁꯨꯝ ꯂꯤꯔꯛꯏ ꯅꯈꯣꯏꯒꯤ ꯉꯁꯤꯒꯤ ꯃꯇꯧ ꯑꯁꯤꯗꯤ ꯅꯍꯥꯟꯋꯥꯏꯒꯤ ꯃꯇꯝꯗ ꯑꯩꯅ ꯋꯥꯔꯤ ꯑꯃ ꯇꯥꯈꯤꯕꯗꯣ ꯅꯤꯡꯁꯤꯡꯂꯛꯏ ꯃꯐꯝ ꯑꯗꯨꯗ ꯂꯥꯏꯖꯅ ꯄꯥꯕꯨꯡ ꯀꯔꯤ ꯋꯥꯔꯤ ꯑꯣꯏꯔꯕꯅꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯨꯅꯤꯒꯤ ꯃꯄꯥꯕꯨꯡꯅ ꯑꯇꯩꯒꯤ ꯅꯠꯇꯦꯗ ꯅꯍꯥꯟꯋꯥꯏꯗ ꯑꯩꯈꯣꯏꯅ ꯁ꯭ꯇꯦꯖꯇ ꯅꯨꯄꯤ ꯑꯃ ꯖꯒꯣꯏ ꯃꯊꯟꯇ ꯁꯥꯔꯛꯄ ꯖꯥꯠꯅꯤꯗ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯁꯝ ꯑꯗꯨꯁꯨ ꯖꯨꯝ ꯂꯥꯎꯅ ꯐꯕ ꯖꯥꯠꯅꯤ ꯃꯗꯨ ꯁꯃꯥꯟꯗꯣꯡ ꯍꯥꯞꯄ ꯖꯥꯠꯅꯤꯗ ꯑꯗꯨꯗꯒꯤꯗꯤ ꯅꯨꯄꯤꯗꯣ ꯖꯒꯣꯏ ꯁꯥꯔꯛꯄ ꯑꯗꯨꯗ ꯌꯥꯝꯅ ꯀꯥ ꯍꯦꯟꯕ ꯃꯑꯣꯡꯗ ꯌꯥꯝꯅ ꯐꯖꯅ ꯁꯥꯔꯛꯄ ꯑꯗꯨꯗ ꯃꯌꯥꯝꯅ ꯃꯉꯣꯟꯗ ꯁꯦꯟ ꯐꯥꯎꯕ ꯊꯥꯈꯤ ꯁ꯭ꯀꯨꯜꯒꯤ ꯐꯪꯁꯟ ꯑꯗꯨꯗ ꯃꯗꯨꯗꯒꯤ ꯃꯥꯅꯅꯦ ꯐꯥꯔꯁꯇꯣ ꯃꯊꯪ ꯇꯥꯔꯛꯇꯅ ꯑꯐꯥꯎꯕ ꯖꯒꯣꯏ ꯁꯥꯕꯤ ꯑꯃ ꯑꯣꯏꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯀꯨꯏ ꯀꯨꯏꯗꯅ ꯃꯍꯥꯛꯀꯤ ꯁꯃꯥꯟꯗꯣꯡꯗꯣ ꯃꯥꯡꯈꯤꯕ ꯖꯥꯠꯅꯤꯗ ꯃꯍꯥꯛꯅ ꯖꯒꯣꯏ ꯁꯥꯔꯤꯕꯗꯨꯗꯤ ꯁꯃꯥꯟꯗꯨꯒꯤ ꯃꯄꯥꯟꯗꯒꯤ ꯑꯣꯏꯔꯝꯕꯗꯒꯤ ꯃꯍꯥꯛꯀꯤ ꯖꯒꯣꯏꯗꯣ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅꯃꯛ ꯀꯥꯎꯈꯤꯗꯅ ꯃꯌꯥꯝꯅ ꯃꯥꯕꯨ ꯖꯒꯣꯏ ꯁꯥꯕꯒꯤ ꯅꯦꯛꯄꯗꯨ ꯍꯩꯇꯕꯗꯒꯤ ꯃꯍꯥꯛꯁꯤ ꯇꯞꯅ ꯃꯍꯥꯛꯀꯤ ꯃꯃꯤꯡꯗꯣ ꯃꯥꯡꯈꯤ ꯃꯗꯨ ꯅꯤꯡꯁꯤꯡꯉꯛꯄꯒꯤ ꯋꯥꯅꯤꯗ ꯑꯗꯨꯝꯅ ꯁꯃꯥꯟꯗꯣꯡꯒꯤ ꯋꯥꯔꯤ ꯇꯧꯔꯛꯄ ꯑꯗꯨꯗ ꯂꯥꯏꯖꯅ ꯁꯣꯅꯤꯒꯤ ꯃꯄꯥꯕꯨꯡ ꯑꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯄꯥꯕꯨꯡ ꯑꯩꯉꯣꯟꯗꯁꯨ ꯁꯃꯥꯟꯗꯣꯡ ꯑꯃ ꯂꯩꯌꯦ ꯁꯣꯅꯤꯅ ꯄꯤꯕꯤꯕꯅꯤ ꯑꯗꯨ ꯍꯥꯞꯂꯨꯕꯗꯒꯤ ꯏꯁꯥꯁꯦ ꯀꯔꯤꯅꯣꯝꯃ ꯍꯦꯛꯇ ꯏꯇꯧ ꯇꯧꯏ ꯃꯉꯣꯏ ꯍꯥꯋꯣꯏ ꯇꯧꯕ ꯑꯃꯗꯤ ꯃꯤꯡꯁꯦꯜꯗ ꯌꯦꯡꯕꯗꯁꯨ ꯑꯩꯒꯤ ꯏꯁꯥꯒꯤ ꯁꯛꯇꯝ ꯑꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯁꯛꯇꯝ ꯑꯃ ꯍꯦꯛꯇꯃꯛ ꯎꯠꯂꯛꯄꯗꯧꯅ ꯇꯧꯏ ꯄꯥꯕꯨꯡ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯁꯨꯅꯤꯒꯤ ꯃꯄꯥꯕꯨꯡꯗꯣ ꯏꯟꯖꯥꯡ ꯁꯦꯝꯂꯝꯕꯗꯨ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯁꯨꯅꯤꯗ ꯃꯨꯟꯅ ꯌꯦꯡꯉꯛꯏ ꯃꯇꯝ ꯑꯗꯨꯗ ꯁꯨꯅꯤꯅ ꯄꯥꯕꯨꯡ ꯀꯩꯗꯧꯔꯒꯦ
ꯑꯣꯏ ꯅꯪꯅ ꯑꯁꯤꯒꯤ ꯃꯈꯥꯔꯣꯝ ꯊꯪꯕ ꯀꯥ ꯑꯗꯨꯗ ꯉꯍꯥꯟꯋꯥꯏ ꯅꯍꯥꯛꯀꯤ ꯃꯕꯣꯛꯅ ꯁꯤꯖꯤꯟꯅꯔꯝꯕ ꯁꯃꯥꯟꯗꯣꯡ ꯑꯗꯨ ꯄꯤꯈꯤꯕꯔꯣ? ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯁꯨꯅꯤꯅ ꯃꯄꯥꯕꯨꯡꯗ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ꯫ ꯑꯗꯨꯒ ꯂꯥꯏꯖꯅꯁꯨ ꯄꯤꯔꯛꯑꯦ ꯄꯥꯕꯨꯡ, ꯑꯁꯤꯒꯤ ꯃꯅꯤꯡꯂꯣꯝ ꯊꯪꯕ ꯃꯈꯥꯔꯣꯝ ꯊꯪꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯒꯤ ꯀꯥꯗꯨꯗ ꯁꯨꯅꯤ ꯏꯕꯥꯅꯤ ꯆꯪꯂꯒ ꯂꯨꯕꯥꯛ ꯑꯃꯗ ꯌꯥꯎꯕ ꯁꯃꯥꯟꯗꯣꯡꯗꯣ ꯁꯨꯅꯤꯅ ꯑꯩꯉꯣꯟꯗ ꯄꯤꯔꯛꯄꯅꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯁꯨꯅꯤꯒꯤ ꯃꯄꯥꯕꯨꯡꯗꯣ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩ꯫ ꯑꯗꯨꯒ ꯑꯣ ꯐꯔꯦ ꯅꯪꯅ ꯁꯤꯖꯤꯟꯅꯔꯕꯅꯤꯅ ꯍꯌꯦꯡ ꯑꯌꯨꯛꯇꯣ ꯄꯥꯕꯨꯡ ꯂꯧꯕ ꯂꯥꯛꯀꯦꯀꯣ꯫ ꯑꯗꯨꯒꯅꯦ ꯁꯃꯥꯟꯗꯣꯡꯗꯣ ꯆꯦꯛꯁꯤꯟꯅ ꯊꯅꯝꯃꯨ, ꯃꯥꯡꯕ ꯌꯥꯕ ꯁꯅꯥꯕꯨꯡ ꯅꯠꯇꯦ, ꯉꯍꯥꯟꯋꯥꯏꯗ ꯑꯩꯒꯤ ꯏꯃꯥꯅ ꯁꯤꯖꯤꯟꯅꯔꯝꯕ ꯁꯃꯥꯟꯗꯣꯡꯅꯤ꯫ ꯐꯔꯦ ꯍꯥꯏ ꯑꯗꯨꯒꯅꯦ ꯃꯗꯨꯒꯤ ꯁꯃꯥꯟꯗꯣꯡꯗꯣ ꯑꯃꯨꯛ ꯍꯟꯅ ꯀꯣꯛꯇ ꯍꯥꯞꯄꯒ ꯁꯤꯖꯤꯟꯅꯒꯦ ꯈꯟꯒꯅꯨꯀꯣ, ꯃꯗꯨ ꯂꯥꯏꯑꯣꯏꯔꯕ ꯁꯃꯥꯟꯗꯣꯡꯅꯤ, ꯃꯗꯨꯗ ꯀꯔꯤꯒꯨꯝꯕ ꯐꯠꯇꯕ ꯊꯋꯥꯏ ꯃꯤꯔꯦꯟ ꯌꯥꯎꯔꯝꯂꯕꯗꯤ ꯐꯠꯇꯕ ꯅꯪꯒꯅꯤꯀꯣ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯂꯥꯏꯖ ꯈꯔꯗꯤ ꯀꯤ, ꯑꯗꯨꯕꯨ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯜꯂꯨꯗ꯭ꯔꯤ꯫ ꯉꯍꯥꯟꯋꯥꯏꯒꯤ ꯃꯇꯝꯗ ꯁꯨꯅꯤꯒꯤ ꯃꯕꯣꯛꯅ ꯁꯤꯖꯤꯟꯅꯔꯝꯕ ꯑꯗꯨꯗ ꯃꯥꯡꯈꯤꯅꯤ ꯍꯥꯏꯗꯨꯅ ꯄꯥꯈꯠꯆꯗꯨꯅ ꯇꯧꯔꯤ ꯃꯥꯜꯂꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯜꯂꯨꯗꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯂꯥꯏꯖ, ꯁꯨꯅꯤ ꯑꯃꯗꯤ ꯃꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯏꯟꯖꯥꯡ ꯊꯣꯡ ꯊꯥꯛꯂꯤꯕꯁꯤꯡꯗꯣ ꯄꯨꯂꯞ ꯆꯥꯃꯤꯟꯅꯔꯕ ꯃꯇꯨꯡꯗ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9ꯃꯨꯛ ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯁꯨꯅꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯄꯥꯕꯨꯡꯅ ꯂꯥꯏꯖꯕꯨ ꯃꯍꯥꯛꯀꯤ ꯌꯨꯝꯂꯣꯝꯗ ꯊꯤꯜꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯨꯅꯤꯒꯤ ꯃꯄꯥꯕꯨꯡꯅ ꯑꯩꯕꯨ ꯁꯃꯥꯟꯗꯣꯡ ꯑꯗꯨ ꯍꯧꯖꯤꯛ ꯄꯨꯈ꯭ꯔꯁꯤꯔꯅꯦ? ꯅꯨꯃꯤꯗꯥꯡ ꯑꯃꯝ ꯑꯊꯦꯡꯕꯗ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯕꯁꯤ ꯐꯠꯇꯤ ꯐꯠꯇꯕꯅꯤꯁꯦ꯫ ꯐꯔꯦ, ꯏꯆꯥ ꯂꯥꯏꯖꯁꯦ ꯉꯁꯤ ꯑꯍꯤꯡꯁꯤꯃꯗꯤ ꯋꯥꯔꯁꯨ ꯋꯥꯅ ꯈꯥꯡꯂꯁꯅꯨ, ꯍꯌꯦꯡ ꯑꯌꯨꯛ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯑꯩ ꯏꯁꯥꯃꯛ ꯂꯥꯛꯇꯨꯅ ꯃꯗꯣ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯂꯤꯔꯒ ꯂꯧꯗꯕ ꯌꯥꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯈꯜꯂꯕꯒꯤ ꯇꯨꯡꯗ ꯂꯥꯏꯖꯕꯨ ꯃꯐꯝ ꯆꯥꯅ ꯃꯍꯥꯛꯀꯤ ꯊꯣꯡꯒꯥꯟꯗ ꯊꯅꯝꯂꯕꯒꯤ ꯇꯨꯡꯗ ꯂꯥꯏꯖꯅꯁꯨ ꯐꯣꯟ ꯇꯧꯗꯨꯅ ꯃꯃꯥꯒ ꯃꯄꯥꯒꯗ ꯀꯧꯊꯣꯛꯂꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯆꯪꯃꯤꯟꯅꯈ꯭ꯔꯦ꯫ ꯑꯗꯨꯒ ꯁꯨꯅꯤꯁꯨ ꯃꯍꯥꯛꯀꯤ ꯃꯄꯥꯕꯨꯡꯒ ꯂꯣꯏꯅꯅ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯂꯥꯏꯖꯗꯣ ꯏꯃꯨꯡꯂꯣꯝꯗ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥꯒ ꯂꯣꯏꯅꯅ ꯋꯥꯔꯤ ꯁꯥꯔꯗꯨꯅ ꯏꯃꯨꯡꯂꯣꯝꯗ ꯑꯗꯨꯃꯛ ꯆꯪꯂꯛꯂꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯂꯥꯏꯖꯁꯨ ꯃꯍꯥꯛꯀꯤ ꯀꯥꯗ ꯂꯩꯍꯧꯔꯦ꯫ ꯑꯗꯨꯒ ꯂꯥꯏꯖꯒꯤ ꯃꯃꯥꯒ ꯃꯄꯥꯕꯨꯡꯒꯁꯨ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯠꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯇꯨꯝꯅꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯦ꯫ ꯃꯇꯝꯗꯣ ꯄꯨꯡ 12 ꯆꯞ ꯆꯥꯅ ꯇꯥꯔꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯖꯒꯤ ꯂꯨꯕꯥꯛ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯁꯝ ꯑꯗꯣ ꯃꯁꯥ ꯃꯇꯣꯝꯇ ꯂꯥꯏꯖꯒꯤ ꯂꯨꯕꯥꯛ ꯑꯗꯣ ꯇꯞꯅ ꯂꯧꯊꯣꯔꯛꯂꯤ꯫ ꯑꯗꯨꯒ ꯂꯨꯕꯥꯛ ꯑꯗꯣ ꯇꯞꯅ ꯃꯈꯨꯝ ꯑꯗꯣ ꯂꯧꯊꯣꯔꯛꯂꯕꯒꯤ ꯇꯨꯡꯗ ꯁꯃꯥꯟꯗꯣꯡ ꯑꯗꯣ ꯇꯞꯅ ꯅꯥꯟꯊꯔꯛꯂꯤ꯫ ꯃꯆꯤꯟ ꯑꯗꯣ ꯊꯥꯡꯀꯠꯂꯛꯂꯒ ꯇꯞꯅ ꯅꯥꯟꯊꯔꯛꯂꯨꯅ ꯂꯩꯃꯥꯏꯗ ꯇꯥꯔꯛꯂꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯁꯨꯝ ꯁꯤꯠꯇꯨꯅ ꯃꯁꯥ ꯃꯇꯣꯝꯇ ꯄꯥꯏꯕꯒꯨꯝ ꯀꯔꯤꯒꯨꯝ ꯂꯥꯛꯂꯒ ꯂꯥꯏꯖꯒꯤ ꯀꯥꯡꯊꯣꯜ ꯑꯗꯨꯗ ꯀꯥꯈꯠꯂꯛꯂꯤ꯫ ꯑꯗꯨꯒ ꯂꯥꯏꯖꯒꯤ ꯃꯉꯛꯁꯝꯗ ꯀꯔꯛ ꯑꯁꯨꯝ ꯌꯦꯠꯁꯜꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯖꯗꯤ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤꯕ ꯃꯇꯝꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯖꯗꯣ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯃꯈꯧꯔꯤꯗ ꯌꯦꯠꯁꯜꯂꯛꯄꯗꯨꯗ ꯃꯍꯥꯛꯁꯨ ꯃꯤꯀꯞ ꯊꯣꯔꯛꯂꯤ꯫ ꯃꯍꯥꯛꯅ ꯃꯤꯀꯞ ꯍꯦꯛ ꯊꯣꯛꯂꯛꯄꯒꯗꯤ ꯃꯍꯥꯛꯀꯤ ꯃꯉꯛꯁꯝ ꯑꯗꯨꯗ ꯁꯝ ꯑꯗꯨꯅ ꯀꯣꯏꯔꯛ ꯌꯦꯠꯁꯜꯂꯒ ꯀꯔꯛ ꯂꯥꯛꯁꯜꯂꯛꯄꯗꯨꯗ ꯂꯥꯏꯖꯗꯣ ꯁꯣꯔ ꯐꯨꯟꯒꯠꯇꯨꯅ ꯃꯈꯧꯔꯤ ꯂꯥꯍꯠꯇꯨꯅ ꯌꯥꯝꯅ ꯋꯥꯅ ꯃꯈꯣꯡ ꯑꯗꯣ ꯐꯔꯪ ꯀꯥꯎꯗꯨꯅ ꯁꯝ ꯑꯗꯣ ꯃꯈꯨꯠꯅ ꯂꯧꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯤ꯫ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯇꯧꯔꯛꯂꯕꯁꯨ ꯁꯝ ꯑꯗꯣ ꯃꯍꯥꯛꯅ ꯂꯧꯊꯣꯛꯄ ꯉꯝꯂꯝꯗꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛ ꯑꯗꯣ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯛꯂꯒ ꯊꯣꯡ ꯑꯗꯨꯗ, ꯍꯥꯏꯕꯗꯤ ꯂꯥꯏꯖꯒꯤ ꯃꯍꯥꯛꯀꯤ ꯀꯥꯒꯤ ꯊꯣꯡ ꯑꯗꯣ ꯍꯥꯡꯗꯣꯛꯂꯒ ꯃꯍꯥꯛꯀꯤ ꯃꯃꯥꯍꯣꯏꯒꯤ ꯃꯅꯥꯛꯇ ꯆꯦꯜꯂꯛꯄꯗ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯂꯩꯕ ꯀꯣꯜ ꯂꯤꯛ ꯑꯃꯗꯤ ꯇꯦꯕꯜꯅꯆꯤꯡꯕ ꯆꯧꯀ꯭ꯔꯤꯅꯆꯤꯡꯕ ꯄꯨꯝꯅꯃꯛꯀ ꯊꯣꯝꯖꯤꯟꯕꯗꯒꯤ ꯇꯨꯕꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯇꯝꯐꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯐꯨꯛ ꯍꯧꯒꯠꯂꯛꯂꯦ꯫ ꯑꯗꯨꯒ ꯂꯥꯏꯖ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯆꯦꯟꯊꯣꯔꯛꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯖꯗꯣ ꯃꯈꯧꯔꯤ ꯂꯥꯍꯠꯇꯨꯅ ꯃꯃꯥꯏ ꯃꯃꯤꯠ ꯉꯥꯛꯁꯜꯂꯒ ꯂꯩꯃꯥꯏꯗ ꯊꯔꯣ ꯑꯣꯟꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯇꯝꯐꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯂꯥꯏꯖꯒꯤ ꯃꯈꯧꯔꯤꯗ ꯌꯦꯠꯁꯜꯂꯤꯕ ꯁꯝ ꯑꯗꯣ ꯄꯔꯞ ꯂꯧꯊꯣꯛꯏ꯫ ꯑꯗꯨꯒ ꯂꯥꯛꯇꯨꯅ ꯂꯪꯊꯣꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯖꯗꯣ ꯁꯣꯔ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯂꯣꯛ ꯀꯥꯡꯈꯨ ꯈꯨꯗꯨꯅ ꯏꯃꯥ, ꯑꯩ ꯌꯥꯝꯅ ꯋꯥꯔꯦ, ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯑꯗꯨꯃꯛ ꯒ꯭ꯌꯥꯟ ꯃꯥꯡꯈ꯭ꯔꯦ꯫ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯄꯥꯈꯠꯄꯅ ꯂꯣꯏꯔꯕ ꯇꯝꯐꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯗꯨꯅ ꯀꯔꯤꯅꯣꯅꯦ ꯏꯆꯥ ꯊꯣꯏꯕꯤꯅ ꯇꯧꯔꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯇꯝꯐꯥꯒꯤ ꯃꯃꯥꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯏꯖꯕꯨ ꯀꯧꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯖꯒꯤ ꯃꯄꯥꯕꯨꯡ ꯆꯥꯛꯈꯨꯝꯂꯣꯝꯗ ꯄꯔꯞ ꯆꯦꯟꯁꯤꯟꯈ꯭ꯔꯒ ꯏꯁꯤꯡ ꯈꯔ ꯄꯨꯊꯣꯔꯛꯂꯒ ꯂꯥꯏꯖꯒꯤ ꯃꯀꯣꯛꯇ ꯇꯣꯞ ꯊꯥꯕꯤꯔꯤ꯫ ꯑꯗꯨꯝꯅ ꯊꯥꯕꯤꯕꯗꯒꯤꯗꯤ ꯂꯥꯏꯖꯗꯣ ꯍꯧꯖꯤꯛꯇꯤ ꯋꯥꯈꯜ ꯂꯥꯛꯂꯦ꯫
Matam aduda laijika makhoriduda ngaksang ngangnasu yesanbagi maram taduna leiri. Matam aduda laijada tamphana matau karma tarukliबनो sammasina nakhorida yesallamlibasina kamdongna yesallamlibनो haiduna hangi maruda laijana aisu khangauti aina tum hawlapata ngsamda yesallaga leiramlibani haiduna khummi wafam madu tabada laijagi mamaga papaga to ingangai maram isa sadana matau karamna sammasina ngakta yepsillangadoribano nahakpu samandong si haplaga tumlubra haiduna hangi matamada laijana ai tumkhiba leite adu fajana thamlamgani lubak ta haplaga table mathaka dumak thamambani hayeng nonganbaga suni hoida pigidoribani haiduna laijana hairi masidagiti fare fare samse lubak ta hapchalaga langna punsilaga thamnasi haiduna haujikti laijiki mamana oina samandong to lubak ta hapchali aduga langna kisi kisalaga thamkre asana thamkrabagi tungda laijasu nangsu tumanaba tawro haiduna ahingi pung amamuk taba adwai phawba laikat narabagi tungda laijasu farakladuna mahak phamungda tungkhri aduga tampha amati mahakki mapuroibasu makhogi kala tungkhri laija tromliba mawum aduda mahakti hojik phawba pakatpa leptribani mahakna khalli matau karamna sammasina aigi ngaksamda yesallamlibano kanana puraktuna yesalngadoribano masidi lubaki manungda lehokhiba daine haiduna mahak wakhaldo hojik chukhanba lepwarati asomna tawduna mahak to wakhan khalam badaki mahak uron saron troktuna mahak tumthakre mahana hek tumthakibaga amuka sulubak ado makum hangdokna batawi adubu lang kislamra maram moraga hangdu u haiba yadri masidagiti lubak aduda khorok khorok khotpagi makol asong tarak paduta laijido mikap amuk thorakli mahana mikap thorak padadi samandong adugi lubak ado kanisi taromdi masidagi laijana lubak aduda ngahak dinamlaga mahak longna hek hipthakibaga mahagi kangkhal adugi mathak aduda mahaki mijeng pham aduda nupi ama naplaka leirami aduga mahaki masada khangta tasilaki matam aduda laijado ima haiduna lauge tawbaga lauban nanghodana mahaki masado tasilaki ba hanbana masado long thek thilai masidagi di laijado ngauri phairi kainoma tawba horakli aduga khubak pangkhuda khuduna mahak tapna mu haugalakli adugi matungda mahak to phajupne kaine pulap phamung adudagi kumtharakli mahana adumna kumtharakpada phajup adusu makada loinamak tahurabani aduga chabet ne khairaga phajup mathak aduda mahaka laklaga lubak adudagi samdo mahana lokthokle kisi adusu thadatlaga aduga mahaki makokta hapsillaga mahak matomta makhutna tan thaduna jagoi saba horaki asomna jagoi sarakpada haujikti mahaki mafi mawong sadri adu phawba mahak karisu khangdana angawbi amagum mamit barado korok otuna jagoi saribani adumna mahana machinda jagoi ki tan thaduna jagoi sarakpa aduta asomda tumdunu leiriba mahaki mama amadi mapabung tusu kaino chano pina tawriba sibo ahinga sida amuk jagoi sarakliba sina haiduna phuphu hogalakli aduga laijagi kada lakpadadi laijagi thongado loduna leiramli matam maduda mapandagi laijana hi nuklaga kanagumba amaka suwari sabadonga tawraga jagoi sabagi tanda jagoi sadona mahanga jagoi sabagi makonda budrung songliba aduta tamphana hai laija thonghangu nei nangbo adumna kaurabasu laijadi hoi mai amata haidina jagoi sadona adumak leiri tawriba matau aduda pakhatladuna tamphana mahaki mapuroibada thongase phakainabagi damak haibadagi thongado tamphagi mapuroibana kaukhaiduna phakaiduna lokthokli matam adu laijadi mapimron amati jawduna jagoi saduna leiramli madu ubada tamphana chensilaktuna kariro nanga tawriba se haduna mahaki makhut phaduna jali adumna mahanga jagoi saba aduta lephanlupa aduda laijado mama tamphada mami ado khana jengi aduga mama tamphada chongchilaktuna makhori meli aduma torokpaduta tamphagi mapuroiba aduna haibadi laijiga paduna hai ja thoibi nangbo ngaurabra nangbo asumna hairaka makutto namduna mu lokthoi matamadu tamphana masi mamadaga makhut miline kaino mana tawliba sibo haiduna makhoi do pakatpana loire masidagi di laijado haiduna chairamlaga mahaka aduga panda thokina batawi matam adu tamapabung mahakpu janduna phari aduga hai baba mapimron si jawdo basi nuaite amka sechalu ai mahaki makhutche phadunduna konsenduna thamge asum haibadagi tamphana laijado pimron sechan biri matam adu laijana aimoda phimang selekano
ꯑꯩꯉꯣꯟꯗ ꯐꯤꯃꯥꯡ ꯁꯤꯜꯂꯛꯀꯅꯨ ꯑꯩꯉꯣꯟꯗ ꯐꯤꯃꯥꯡ ꯁꯤꯜꯂꯛꯀꯅꯨ ꯍꯥꯏꯕꯅꯤ ꯅꯣꯏꯕꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯇꯤ ꯐꯔꯪ ꯐꯔꯪ ꯆꯣꯡꯂꯤ ꯃꯇꯝ ꯑꯗꯨꯗ ꯇꯝꯐꯥꯒꯤ ꯃꯄꯥꯕꯨꯡꯅ ꯀꯔꯤꯒꯤ ꯐꯤꯃꯥꯡ ꯁꯦꯠꯄ ꯅꯪꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯏꯆꯥꯊꯣꯏꯕꯤ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦꯃꯤ ꯅꯪꯕꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯁꯃꯥꯟꯗꯣꯡꯗꯣ ꯃꯀꯣꯛꯇ ꯍꯥꯞꯆꯤꯟꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨ ꯎꯕꯗ ꯇꯝꯐꯥꯒꯤ ꯃꯄꯥꯕꯨꯡꯅ ꯃꯁꯤꯒꯤ ꯁꯃꯥꯟꯗꯣꯡꯁꯤ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯒ ꯂꯩꯔꯝꯃꯦꯅꯦ ꯃꯁꯤꯗ ꯂꯧꯊꯣꯛ ꯐꯒꯗꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯂꯧꯊꯣꯛꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯁꯃꯥꯟꯗꯣꯡꯗꯣ ꯍꯦꯛ ꯂꯧꯊꯣꯛꯈꯤꯕꯗꯒꯤꯗꯤ ꯂꯥꯏꯖꯗꯣ ꯑꯁꯤꯕꯒꯨꯝ ꯐꯗ꯭ꯔꯥꯛ ꯇꯥꯅ ꯂꯦꯛꯊꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯇꯝꯐꯥꯒꯤ ꯃꯄꯨꯔꯣꯏꯕꯅ ꯃꯁꯤ ꯐꯝꯊꯈ꯭ꯔꯦꯅꯦ ꯃꯁꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯀꯣꯟꯈꯠꯄꯤꯔꯒ ꯐꯃꯨꯡ ꯑꯗꯨꯗ ꯅꯤꯡꯊꯤꯅ ꯑꯃꯨꯛ ꯊꯝꯃꯤ ꯀꯥꯡꯈꯟꯁꯨ ꯂꯣꯏꯅ ꯍꯧꯒꯠꯂꯤ ꯃꯇꯝ ꯑꯗꯨꯗ ꯁꯃꯥꯟꯗꯣꯡ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯃꯈꯣꯜ ꯑꯃ ꯉꯪꯂꯤꯕꯔꯥ ꯅꯣꯛꯂꯤꯕꯔꯥ ꯈꯤꯒꯠꯂꯤꯕꯔꯥ ꯃꯈꯣꯜ ꯑꯃ ꯇꯥꯈꯤ ꯃꯁꯤꯗꯒꯤ ꯇꯝꯐꯥꯅ ꯄꯥꯕꯨꯡ ꯃꯁꯤꯒꯤ ꯁꯃꯥꯟꯗꯣꯡꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯕꯖꯥꯠꯅꯣ ꯃꯁꯤꯕꯨ ꯅꯣꯛꯄꯒꯤ ꯃꯈꯣꯜꯂ ꯀꯩꯅꯣꯝꯁꯨ ꯇꯥꯔꯤꯅꯦ ꯅꯪꯕꯣ ꯑꯩ ꯃꯃꯥ ꯁꯃꯥꯟꯗꯣꯡꯁꯤ ꯑꯆꯝꯕ ꯁꯃꯥꯟꯗꯣꯡ ꯃꯥꯟꯗꯦ ꯑꯩꯒꯤ ꯃꯔꯨꯞ ꯁꯨꯅꯤꯒꯤ ꯃꯄꯥꯕꯨꯡꯅ ꯅꯣꯡꯃ ꯑꯩꯉꯣꯟꯗ ꯁꯃꯥꯟꯗꯣꯡ ꯑꯃꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯈꯤꯕꯗꯨ ꯃꯁꯤ ꯑꯣꯏꯔꯝꯒꯗꯕ ꯃꯥꯜꯂꯤ ꯃꯍꯥꯛꯅ ꯆꯦꯛꯁꯤꯟꯅ ꯊꯝꯃꯤ ꯍꯥꯏꯈꯤꯕꯅꯤ ꯃꯗꯨ ꯁꯣꯏꯗꯅ ꯑꯣꯏꯔꯝꯕ ꯇꯥꯔꯦ ꯍꯩ ꯑꯩ ꯄꯥꯏꯒꯦ ꯑꯉꯥꯡꯁꯤ ꯑꯃꯨꯛꯀ ꯁꯤꯟꯅꯔꯝꯃꯨ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯂꯥꯏꯖꯒꯤ ꯃꯄꯥꯕꯨꯡꯅ ꯃꯈꯨꯠꯇ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯕꯒꯤ ꯇꯨꯡꯗ ꯁꯝ ꯑꯗꯣ ꯃꯍꯥꯛꯅ ꯄꯥꯏꯈꯠꯂꯤ ꯑꯗꯨꯒ ꯂꯨꯕꯥꯛ ꯑꯗꯨꯗ ꯍꯥꯞꯆꯤꯜꯂꯒ ꯂꯩꯋꯥ ꯈꯔ ꯁꯣꯟꯗꯨꯅ ꯂꯨꯕꯥꯛ ꯑꯗꯣ ꯀꯤꯁꯜꯂꯤ ꯑꯃꯔꯣꯝꯗ ꯂꯥꯏꯖꯒꯤ ꯃꯄꯥꯕꯨꯡꯁꯨ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯈꯔꯗꯤ ꯈꯪꯕꯅꯤ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯃꯄꯥꯕꯨꯡꯗꯨꯁꯨ ꯑꯃꯥꯏꯕ ꯑꯃ ꯑꯣꯏꯔꯝꯂꯤꯕꯅꯤ ꯊꯥꯏꯅ ꯃꯃꯥꯡꯉꯩꯒꯤ ꯃꯇꯝꯗ ꯂꯥꯏꯖꯒꯤ ꯃꯄꯥꯕꯨꯡꯒꯤ ꯃꯄꯥ ꯍꯥꯏꯕꯗꯤ ꯂꯥꯏꯖꯒꯤ ꯃꯄꯨ ꯑꯃꯗꯤ ꯁꯨꯅꯤꯒꯤ ꯃꯕꯣꯛ ꯃꯈꯣꯏ ꯑꯅꯤꯁꯦ ꯃꯥꯏꯕ ꯃꯥꯏꯕꯤ ꯑꯣꯏꯅ ꯂꯩꯕꯨꯡ ꯀꯌꯥ ꯆꯠꯇꯨꯅ ꯊꯧꯒꯜ ꯇꯧꯔꯝꯂꯤꯕꯅꯤ ꯑꯗꯨꯝꯅ ꯃꯄꯥ ꯃꯃꯥ ꯑꯅꯤ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯗꯤ ꯊꯧꯒꯜ ꯇꯧꯃꯤꯟꯅꯕ ꯃꯔꯨꯞ ꯑꯃ ꯑꯣꯏꯅ ꯅꯨꯡꯁꯤꯅꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯅꯤꯗꯨꯁꯨ ꯅꯨꯡꯁꯤꯅꯗꯨꯅ ꯃꯔꯨꯞ ꯃꯄꯥꯡ ꯑꯣꯏꯈꯤꯕꯅꯤ ꯃꯄꯥ ꯑꯅꯤꯗꯣ ꯃꯔꯨꯞ ꯑꯣꯏꯅ ꯅꯨꯡꯁꯤꯅꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯆꯥ ꯑꯅꯤꯁꯨ ꯑꯃꯨꯛ ꯅꯨꯡꯁꯤꯅꯖꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯥꯏꯕꯒꯤ ꯃꯆꯥ ꯑꯣꯏꯔꯛꯄꯅ ꯂꯩꯔꯣꯟ ꯇꯤꯔꯣꯟ ꯈꯔꯈꯤ ꯃꯍꯥꯛꯁꯤ ꯂꯣꯏꯅꯃꯛ ꯈꯪꯍꯧꯏ ꯑꯗꯨꯅ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯁꯣꯜꯂꯤꯕ ꯂꯩꯋꯥꯗꯣ ꯃꯉꯣꯟꯗ ꯂꯥꯏ ꯇꯤꯟꯅ ꯁꯣꯛꯄ ꯄꯟꯕ ꯑꯃꯗꯤ ꯊꯦꯡꯕ ꯉꯝꯗꯅꯕ ꯂꯩꯋꯥꯅꯤ ꯑꯁꯨꯝꯅ ꯁꯣꯜꯂꯕꯒꯤ ꯇꯨꯡꯗ ꯃꯍꯥꯛꯅ ꯂꯨꯕꯥꯛ ꯑꯗꯨꯗ ꯍꯥꯞꯆꯤꯜꯂꯒ ꯀꯤꯁꯤꯟꯈ꯭ꯔꯕꯒꯤ ꯃꯇꯨꯡꯗ ꯂꯥꯏꯖꯗꯣ ꯒ꯭ꯌꯥꯟ ꯇꯥꯔꯛꯅꯕ ꯑꯃꯗꯤ ꯅꯦ ꯇꯥꯔꯛꯅꯕꯒꯤꯗꯃꯛꯇ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯑꯃꯨꯛ ꯁꯣꯜꯂꯤ ꯑꯗꯨꯒ ꯃꯤꯍꯨꯟ ꯌꯦꯡꯕꯗ ꯂꯥꯏꯒꯤ ꯁꯥꯎꯍꯨꯝ ꯈꯔ ꯐꯪꯂꯦ ꯍꯥꯏꯕꯁꯦ ꯂꯥꯏꯖꯒꯤ ꯃꯄꯥꯕꯨꯡꯅ ꯈꯪꯈ꯭ꯔꯕꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯂꯥꯏꯖꯗꯣ ꯃꯃꯤꯠ ꯇꯞꯅ ꯄꯥꯡꯊꯣꯔꯛꯂꯤ ꯑꯗꯨꯒ ꯑꯩ ꯀꯩꯗꯧꯈ꯭ꯔꯕꯒꯤ ꯏꯃꯥ ꯍꯥꯏꯗꯨꯅ ꯇꯝꯐꯥꯗ ꯍꯪꯉꯛꯏ ꯃꯇꯝ ꯑꯗꯨ ꯇꯝꯐꯥꯅ ꯀꯩꯁꯨ ꯇꯧꯗꯦ ꯅꯪ ꯀꯣꯏꯂꯥꯎ ꯂꯥꯎꯔꯛꯄ ꯑꯗꯨꯗ ꯃꯪꯂꯥꯛꯅꯔꯕ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯆꯪꯂꯛꯇꯨꯅ ꯂꯩꯔꯝꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯖꯅ ꯃꯍꯥꯛꯀꯤ ꯐꯣꯜꯗ ꯄꯨꯡ ꯌꯦꯡꯂꯨꯕꯗ ꯄꯨꯡ 2 ꯇꯥꯗꯨꯅ ꯂꯩꯔꯝꯂꯤ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯖꯗꯣ ꯃꯁꯥ ꯃꯎꯗꯣ ꯏꯇꯦꯛ ꯇꯦꯛꯄꯒꯨꯝ ꯇꯧꯏ ꯏꯁꯤ ꯁꯤꯊꯕ ꯑꯃꯗꯤ ꯍꯥꯏꯅꯤꯡ ꯍꯔꯥꯎꯗꯕ ꯃꯈꯨꯠ ꯃꯁꯥꯗꯣ ꯏꯄꯪ ꯄꯪꯊꯕ ꯈꯨꯖꯤꯡ ꯑꯃꯗꯤ ꯈꯨꯅꯤꯡ ꯑꯃꯗꯤ ꯃꯈꯣꯡꯁꯤꯡꯗꯨꯁꯨ ꯏꯆꯣꯛ ꯆꯣꯛꯊꯕ ꯅꯥꯔꯤ ꯁꯥꯔꯤ ꯇꯧꯕ ꯑꯗꯨꯗ ꯂꯥꯏꯖꯅ ꯑꯩ ꯏꯁꯥꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯏꯃꯥ ꯑꯩ ꯇꯨꯝꯂꯒꯦ ꯅꯣꯏꯁꯨ ꯆꯠꯂꯨ ꯍꯥꯏꯔꯤ ꯃꯇꯝ ꯑꯗꯨ ꯇꯝꯐꯥꯅ ꯇꯨꯝꯃꯨ ꯑꯩꯈꯣꯏ ꯉꯥꯏꯍꯥꯛ ꯁꯪꯕꯤꯔꯝꯒꯦ ꯍꯥꯏꯗꯨꯅ ꯇꯝꯐꯥꯕꯨ ꯃꯥꯒꯤ ꯍꯥꯏꯕꯗꯤ ꯂꯥꯏꯖꯒꯤ ꯃꯅꯥꯛꯇ ꯑꯗꯨꯃꯛ ꯐꯝꯂꯤ ꯃꯁꯤꯗꯒꯤꯗꯤ ꯇꯝꯐꯥꯒꯤ ꯃꯄꯨꯔꯣꯏꯕꯅ ꯐꯔꯦ ꯅꯃꯥ ꯅꯆꯥ ꯇꯨꯃꯤꯟꯅꯔꯣ ꯉꯁꯤꯁꯤꯃꯗꯤ ꯑꯗꯨꯒ ꯍꯌꯦꯡ ꯑꯌꯨꯛꯇꯒꯤꯗꯤ ꯃꯁꯤꯒꯤ ꯂꯨꯕꯥꯛ ꯑꯁꯤ ꯄꯤꯊꯣꯛꯈꯤꯅꯕ ꯇꯧꯁꯤꯀꯣ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯁꯨ ꯃꯍꯥꯛꯀꯤ ꯀꯥꯗ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯤ ꯃꯇꯧ ꯑꯁꯨꯝꯅ ꯇꯝꯐꯥ ꯑꯃꯗꯤ ꯂꯥꯏꯖ ꯃꯈꯣꯏ ꯑꯅꯤ ꯑꯍꯤꯡ ꯑꯗꯨꯃꯛ ꯇꯨꯝꯍꯧꯈꯤ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯤ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯁꯨꯅꯤꯒꯤ ꯃꯄꯥꯕꯨꯡꯗꯣ ꯂꯥꯏꯖ ꯍꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯏ ꯑꯗꯨꯃ ꯂꯥꯛꯄꯗ ꯂꯥꯏꯖꯒꯤ ꯃꯄꯥꯕꯨꯡꯗꯨꯁꯨ ꯁꯨꯃꯥꯡ ꯋꯥꯏ ꯁꯤꯠꯇꯨꯅ ꯂꯩꯔꯝꯕꯗꯨꯗ ꯊꯦꯡꯅꯔꯤ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯁꯨꯅꯤꯒꯤ ꯃꯄꯥꯕꯨꯡꯅ ꯅꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤꯗ ꯂꯥꯏꯖꯅ ꯃꯈꯣꯏꯗꯤ ꯈꯪꯗꯕꯗꯒꯤ ꯁꯃꯥꯟꯗꯣꯡ ꯌꯥꯎꯕ ꯂꯨꯕꯥꯛ ꯑꯗꯣ ꯄꯨꯈ꯭ꯔ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯏ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯖꯒꯤ ꯃꯄꯥꯕꯨꯡꯅꯁꯨ ꯍꯣꯏ ꯄꯨꯔꯛꯇꯨꯅ ꯉꯔꯥꯡ ꯑꯍꯤꯡꯗꯤ ꯂꯥꯛꯅ ꯐꯅ ꯉꯝꯅꯈꯤꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯂꯤꯅꯔꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯕꯒꯤ ꯇꯨꯡꯗ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯁꯃꯥꯟꯗꯣꯡ ꯑꯗꯨꯕꯨ ꯀꯣꯛꯇ ꯍꯥꯞꯇꯨꯅ ꯁꯤꯖꯤꯟꯅꯔꯨꯕ ꯃꯤꯑꯣꯏ ꯑꯗꯨꯗ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯂꯤꯗꯕꯗꯤ ꯇꯧꯍꯩꯗꯦ ꯑꯗꯨꯃ ꯂꯤꯔꯕꯒꯤ ꯇꯨꯡꯗ ꯇꯤꯡꯀꯣꯛꯄꯤꯔꯁꯤ ꯂꯩꯀꯣꯛꯄꯤꯔꯁꯤ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯉꯥꯡ ꯑꯗꯣ ꯁꯣꯏꯗꯅ ꯉꯥꯎꯈꯤꯕ ꯇꯥꯔꯦ ꯍꯥꯏꯔꯗꯨꯅ ꯍꯧꯖꯤꯛꯇꯤ ꯂꯥꯏꯖꯒꯤ ꯃꯃꯥ ꯇꯝꯐꯥꯗ ꯂꯥꯏꯖꯕꯨ ꯀꯧꯊꯣꯔꯛꯅꯕꯒꯤꯗꯃꯛꯇ ꯂꯥꯏꯖꯒꯤ ꯃꯄꯥꯕꯨꯡꯅ ꯍꯥꯏꯔꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯂꯥꯏꯖꯗꯣ ꯀꯧꯊꯣꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯁꯨꯅꯤꯒꯤ ꯃꯄꯥꯕꯨꯡꯅ ꯁꯨꯝꯗꯧꯔꯁꯤ ꯐꯛ ꯑꯃ ꯊꯥꯔꯁꯤ ꯑꯗꯨꯒ ꯏꯕꯦꯝꯃ ꯂꯥꯏꯖꯁꯤ ꯐꯝꯍꯜꯂꯦ ꯍꯥꯏꯔꯒ ꯑꯩꯅ ꯋꯥꯔꯤ ꯑꯗꯨ ꯂꯤꯔꯒꯦ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯖꯅ ꯀꯔꯤꯅꯣ ꯍꯥꯏꯁꯤꯕꯣ
ꯄꯥꯕꯨꯡ ꯀꯔꯤꯒꯤꯅꯣꯕ ꯑꯩꯅ ꯐꯛꯇ ꯐꯝꯂꯒ ꯀꯔꯤ ꯋꯥꯔꯤꯅꯣ ꯂꯤꯔꯤꯁꯦ? ꯏꯕꯦꯝꯃ, ꯅꯍꯥꯛꯅ ꯁꯤꯖꯤꯟꯅꯔꯤꯕ ꯁꯃꯥꯟꯗꯣꯡ ꯑꯗꯨ ꯅꯈꯣꯏꯅ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯁꯃꯥꯟꯗꯣꯡ ꯅꯠꯇꯦ. ꯂꯥꯏꯒꯤ ꯂꯥꯏꯔꯣꯟ ꯈꯪꯕ ꯑꯃꯥꯏꯕꯁꯤꯡꯇꯅ ꯁꯤꯖꯤꯟꯅꯒꯗꯕ ꯑꯗꯨꯒꯨꯝꯂꯕ ꯂꯥꯏ ꯁꯥꯟꯅꯕꯗ ꯁꯤꯖꯤꯟꯅꯕ ꯄꯣꯠ ꯃꯈꯜ ꯑꯃꯅꯤ. ꯃꯗꯣ ꯆꯍꯤ 7 ꯍꯦꯛ ꯁꯨꯕꯒ ꯑꯩꯅ ꯃꯗꯣ ꯕ꯭ꯔꯤꯟꯗꯥꯕꯣꯟꯗ ꯄꯨꯔꯒ ꯒꯪꯒꯥꯗ ꯂꯪꯊꯅꯕꯒꯤꯗꯃꯛꯇ ꯊꯝꯂꯕꯅꯤ. ꯑꯗꯨꯕꯨ ꯅꯈꯣꯏꯅ ꯃꯁꯤꯡ ꯁꯨꯗ꯭ꯔꯤꯉꯩꯗ ꯂꯧꯊꯣꯛꯂꯨꯔꯦ. ꯆꯍꯤ 7 ꯐꯥꯒꯗꯕ ꯆꯍꯤ 3 ꯋꯥꯠꯂꯤꯕꯅꯤ. ꯅꯈꯣꯏꯒꯤ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯕꯨꯕꯣꯛꯅ ꯁꯤꯖꯤꯟꯅꯔꯝꯕꯅꯤ. ꯀꯥꯟꯅꯗꯦ. ꯁꯦ ꯄꯨꯊꯣꯔꯛꯂꯣ. ꯑꯗꯨꯒꯅꯦ, ꯂꯨꯕꯥꯛ ꯑꯗꯨ ꯅꯪꯒꯤ ꯅꯃꯥꯡꯗ ꯊꯝꯂꯒ ꯑꯩꯅ ꯋꯥꯔꯤ ꯑꯃ ꯂꯤꯒꯗꯕꯅꯤꯀꯣ. ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯂꯥꯏꯖꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯂꯨꯕꯥꯛ ꯑꯗꯨ ꯄꯨꯊꯣꯔꯛꯂꯤ. ꯑꯗꯨꯒ ꯃꯥꯒꯤ ꯃꯃꯥꯡꯗ ꯊꯝꯂꯒ ꯂꯥꯏꯖꯅ ꯐꯛ ꯑꯃꯗ ꯐꯝꯂꯤ. ꯑꯗꯨꯗꯨꯒ ꯁꯣꯝꯗ ꯁꯨꯅꯤꯒꯤ ꯃꯄꯥꯅ ꯃꯣꯔꯥ ꯑꯃꯗ ꯐꯝꯂꯒ ꯋꯥꯔꯤ ꯑꯗꯨ ꯂꯤꯕ ꯍꯧꯔꯛꯏ. ꯁꯨꯝꯗꯧꯕꯅꯤ ꯂꯥꯏꯖ, ꯁꯃꯥꯟꯗꯣꯡ ꯑꯁꯤ ꯏꯆꯝ ꯆꯝꯕ ꯁꯃꯥꯟꯗꯣꯡ ꯑꯃ ꯅꯠꯇꯦ. ꯃꯁꯦ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯗꯒꯤ ꯃꯍꯥꯛꯀꯤ ꯃꯀꯣꯛꯇꯒꯤ ꯐꯛꯇꯨꯅ ꯂꯧꯔꯛꯈꯤꯕ ꯎꯟꯁꯥ ꯌꯥꯎꯕ ꯑꯗꯨꯒꯨꯝꯕ ꯁꯃꯥꯟꯗꯣꯡꯅꯤꯀꯣ. ꯑꯗꯨꯒꯨꯝꯂꯕ ꯎꯟꯁꯥ ꯌꯥꯎꯕ ꯁꯃꯥꯟꯗꯣꯡ ꯑꯁꯤꯗ ꯐꯛꯇꯨꯅ ꯄꯨꯔꯛꯄ ꯃꯇꯝꯗ ꯅꯨꯄꯤ ꯑꯗꯣ ꯑꯗꯨꯃꯛ ꯁꯤꯈ꯭ꯔꯦ. ꯃꯍꯥꯛꯅ ꯁꯤꯈꯤꯕꯗꯒꯤꯗꯤ ꯑꯁꯦꯡꯕ ꯁꯝꯅ ꯁꯥꯕ ꯁꯃꯥꯟꯗꯣꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯍꯧꯈꯤꯕꯅꯤ. ꯅꯨꯄꯤ ꯑꯗꯨꯅ ꯁꯤꯔꯝꯗꯥꯏꯒꯤ ꯃꯇꯝꯗ ꯁꯃꯥꯟꯗꯣꯡ ꯑꯁꯤ ꯐꯛꯄ ꯃꯇꯝꯗ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯩꯗꯤ ꯁꯃꯥꯟꯗꯣꯡ ꯑꯁꯤꯗ ꯑꯩꯒꯤ ꯊꯋꯥꯏ ꯃꯔꯦꯟ ꯆꯪꯗꯨꯅ ꯑꯗꯨꯃꯛ ꯂꯩꯒꯅꯤ. ꯑꯗꯨꯒ ꯁꯃꯥꯟꯗꯣꯡ ꯑꯁꯤ ꯁꯤꯖꯤꯟꯅꯔꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯑꯩꯅ ꯉꯥꯎꯍꯟꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯋꯥꯁꯛꯈꯤꯕꯅꯤ. ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯂꯥꯏꯖꯅ, ꯄꯥꯕꯨꯡ, ꯀꯔꯤꯒꯤꯗꯃꯛꯇ ꯃꯤ ꯑꯗꯨꯗꯒꯤ ꯁꯃꯥꯟꯗꯣꯡꯁꯦ ꯐꯛꯂꯤꯕꯅꯣ? ꯑꯗꯨꯒꯤꯁꯨ ꯍꯥꯏꯒꯦ. ꯅꯨꯄꯤꯗꯣ ꯃꯃꯥ ꯑꯇꯣꯝꯕꯤꯅ ꯌꯣꯛꯄ, ꯃꯥꯁꯦ ꯌꯥꯝꯅ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯕꯤꯕꯖꯥꯠꯅꯤ. ꯃꯇꯝ ꯑꯗꯨꯗ ꯃꯃꯥ ꯑꯇꯣꯝꯕꯤꯅ ꯁꯥꯎꯕꯗꯒꯤ ꯅꯣꯡꯃ ꯃꯃꯥ ꯑꯇꯣꯝꯕꯤ ꯑꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨꯗ ꯃꯉꯛꯁꯝ ꯑꯗꯨꯗ ꯅꯦꯠꯂꯒ ꯃꯁꯝ ꯂꯨꯈꯝꯂꯣꯝꯗꯒꯤ ꯁꯦꯠꯀꯠꯂꯛꯄꯗ ꯁꯃꯥꯟꯗꯣꯡ ꯑꯁꯤ ꯁꯦꯠꯇꯨꯅ ꯂꯧꯈꯤꯕꯅꯤ. ꯃꯀꯣꯛ ꯑꯗꯨꯗ ꯃꯁꯝ ꯐꯣꯏꯕꯗꯨꯗ ꯃꯀꯣꯛ ꯑꯗꯨ ꯁꯦꯠꯂꯛꯈꯤꯕꯅꯤ. ꯃꯇꯝ ꯑꯗꯨꯗꯒꯤ ꯃꯍꯥꯛꯀꯤ ꯃꯀꯣꯛꯇꯨ ꯎꯟꯁꯥ ꯐꯛꯈꯤꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯥꯗꯨꯅ ꯁꯤꯈꯤꯕꯅꯤ. ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯂꯥꯏꯖꯅ, ꯀꯔꯤꯅꯣ ꯍꯥꯏꯁꯤꯕꯣ? ꯃꯤꯑꯣꯏꯕꯒꯤ ꯑꯁꯨꯛ ꯀꯟꯈ꯭ꯔꯕ ꯎꯟꯁꯥ ꯑꯁꯤꯕꯨ ꯃꯃꯥ ꯑꯇꯣꯝꯕꯤꯗꯨꯅ ꯂꯨꯈꯝ ꯑꯗꯨꯗ ꯄꯥꯏꯔꯒ ꯁꯝ ꯆꯤꯡꯕꯗ ꯁꯦꯠꯈꯤꯕ? ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯋꯥꯔꯤ ꯂꯤꯔꯤꯕ ꯁꯨꯅꯤꯀꯤ ꯃꯄꯥꯕꯨꯡꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ. ꯏꯕꯦꯝꯃ, ꯅꯪꯅ ꯈꯜꯂꯤꯕꯗꯨ ꯆꯨꯝꯃꯤ. ꯃꯤꯑꯣꯏꯕ ꯑꯃꯅ ꯃꯤꯒꯤ ꯃꯁꯝ ꯑꯁꯤ ꯃꯤꯒꯤ ꯁꯥꯗꯣꯡ ꯌꯥꯎꯅ ꯐꯛꯄ ꯀꯩꯗꯧꯅꯨꯡꯗ ꯉꯝꯂꯣꯏ. ꯇꯧꯕꯇꯕꯨ ꯃꯃꯥ ꯑꯇꯣꯝꯕꯤ ꯑꯗꯨꯗꯤ ꯂꯥꯏ ꯁꯥꯟꯅꯕꯤ ꯍꯤꯡꯆꯥꯕꯤ ꯑꯃꯅꯤ. ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ, ꯍꯥꯏꯕꯗꯤ ꯑꯇꯣꯝꯕꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ, ꯃꯃꯥ ꯑꯍꯟꯅ ꯊꯝꯂꯝꯕ ꯅꯨꯄꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯂꯥꯏ ꯁꯥꯟꯅꯕꯗ ꯕ꯭ꯂꯦꯛ ꯃꯦꯖꯤꯛ ꯇꯧꯗꯨꯅ ꯑꯗꯨꯃꯛ ꯁꯤꯖꯤꯟꯅꯕꯅꯤꯗꯣ. ꯃꯗꯨꯗ ꯈꯥꯡꯕ ꯉꯝꯗ꯭ꯔꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯌꯥꯝꯅ ꯊꯤꯅ ꯃꯃꯥ ꯑꯇꯣꯝꯕꯤꯗ ꯆꯩꯕꯗ ꯅꯠꯇꯅ ꯌꯥꯝꯅ ꯇꯣꯏꯅ ꯈꯠꯅ ꯆꯩꯅꯕꯒꯤ ꯊꯕꯛ ꯊꯣꯛꯏ. ꯃꯔꯝ ꯑꯗꯨꯅ ꯃꯃꯥ ꯑꯇꯣꯝꯕꯤꯅ ꯃꯍꯥꯛꯄꯨ ꯊꯤꯅ ꯇꯧꯕꯗ ꯅꯠꯇꯅ ꯃꯉꯣꯟꯗ ꯍꯤꯡꯆꯥꯕꯤꯒꯤ ꯁꯛꯇꯤ ꯑꯃ ꯃꯉꯣꯟꯗ ꯆꯪꯍꯜꯂꯕꯒꯤ ꯇꯨꯡꯗ ꯃꯍꯥꯛꯄꯨ ꯂꯨꯈꯝ ꯑꯗꯨꯗ ꯅꯦꯠꯂꯒ ꯃꯁꯝ ꯑꯗꯨ ꯐꯛꯈꯤꯕꯅꯤ. ꯑꯗꯨꯝꯅ ꯇꯧꯕꯗꯒꯤꯗꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯃꯐꯝ ꯑꯗꯨꯃꯛꯀꯗ ꯁꯤꯈ꯭ꯔꯦꯗꯣ. ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯎꯟꯁꯥ ꯌꯥꯎꯔꯕ ꯁꯃꯥꯟꯗꯣꯡ ꯑꯗꯨ ꯃꯍꯥꯛꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥ ꯁꯣꯟꯗꯨꯅ ꯁꯤꯖꯤꯟꯅꯔꯕꯒꯤ ꯇꯨꯡꯗ ꯃꯍꯥꯛꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨ ꯃꯇꯝ ꯁꯥꯡꯅ ꯁꯤꯖꯤꯟꯅꯈꯤ ꯁꯃꯥꯟꯗꯣꯡ ꯑꯗꯨꯒꯤ ꯃꯇꯦꯡꯅ. ꯃꯁꯤꯗꯒꯤꯗꯤ ꯃꯇꯝꯒꯤ ꯃꯇꯨꯡꯒꯤꯅ ꯑꯁꯨꯝ ꯊꯪꯊꯔꯛꯄꯅ ꯃꯗꯨꯒꯤ ꯁꯃꯥꯟꯗꯣꯡ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯏꯃꯥꯅ ꯑꯃꯨꯛ ꯐꯪꯍꯧꯕꯅꯤ. ꯑꯩꯈꯣꯏꯒꯤ ꯏꯃꯥꯅ ꯑꯃꯨꯛ ꯂꯥꯏ ꯁꯥꯟꯅꯕ ꯃꯇꯝꯗ ꯁꯤꯖꯤꯟꯅꯔꯝꯕꯅꯤ. ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯃꯥꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯏꯃꯥꯅ ꯁꯤꯔꯝꯗꯥꯏꯒꯤ ꯃꯤꯀꯨꯞꯇ ꯑꯩꯉꯣꯟꯗ ꯁꯃꯥꯟꯗꯣꯡ ꯑꯁꯤ ꯂꯨꯕꯥꯛ ꯑꯁꯤꯒ ꯂꯣꯏꯅꯅ ꯕꯤꯅꯥꯕꯣꯟꯗ ꯄꯨꯔꯒ ꯒꯪꯒꯥꯗ ꯊꯥꯗꯈꯣ. ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯏꯃꯨꯡ ꯑꯁꯤꯗ ꯇꯤꯡꯀꯣꯛ ꯂꯥꯀꯣꯛꯂꯣꯏ. ꯑꯗꯨꯅ ꯑꯉꯥꯡ ꯅꯨꯕꯤꯁꯤꯡꯅ ꯃꯀꯣꯛꯇ ꯍꯥꯞꯇꯨꯅ ꯁꯥꯟꯅꯍꯟꯒꯅꯨ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯆꯦꯛꯁꯤꯟꯅ ꯁꯤꯟꯅꯔꯝꯃꯤ. ꯃꯔꯝ ꯑꯗꯨꯅꯅꯤ ꯑꯩꯅ ꯀꯅꯥꯁꯨ ꯈꯪꯍꯟꯗꯅ ꯃꯈꯥ ꯊꯪꯕꯒꯤ ꯀꯥ ꯑꯗꯨꯗ ꯑꯩꯅ ꯊꯝꯈ꯭ꯔꯤꯕꯗꯨ. ꯑꯩꯅꯁꯨ ꯏꯆꯥ ꯁꯨꯅꯤꯗ ꯍꯥꯏꯍꯧꯗ꯭ꯔꯦ. ꯑꯗꯨꯕꯨ ꯅꯈꯣꯏꯅ ꯁꯃꯥꯟꯗꯣꯡ ꯑꯁꯦ ꯁꯤꯖꯤꯟꯅꯔꯝꯕ ꯑꯁꯤꯅꯗꯤ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏ ꯑꯃ ꯑꯣꯏꯔꯕꯅꯤ. ꯑꯗꯨꯕꯨ ꯅꯉꯣꯟꯗ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏ ꯃꯆꯥꯛ ꯑꯃꯠꯇ ꯈꯔ ꯃꯈꯩꯗꯤ ꯊꯤꯔꯒꯁꯨ ꯈꯔ ꯃꯈꯩꯗꯤ ꯐꯥꯎꯔꯦꯗꯅ. ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯗꯅꯕꯒꯤꯗꯃꯛꯇ ꯋꯥꯔꯤ ꯑꯁꯤ ꯑꯩꯅ ꯅꯉꯣꯟꯗ ꯂꯤꯔꯤꯕꯅꯤ. ꯑꯗꯨꯒ ꯂꯨꯕꯥꯛ ꯑꯁꯤ ꯂꯧꯔꯝꯗꯥꯏ ꯃꯇꯝꯗ ꯂꯨꯕꯥꯛ ꯑꯁꯤꯒꯤ ꯃꯔꯤ ꯃꯈꯣꯡ ꯑꯃꯗꯤ ꯁꯃꯥꯟꯗꯣꯡꯁꯤꯒꯤ ꯃꯔꯤ ꯃꯈꯣꯡ ꯑꯃꯠꯇ ꯍꯥꯏꯔꯝꯗꯅ ꯄꯨꯈꯤꯕꯗꯨꯗꯤ ꯐꯠꯇꯦ. ꯃꯔꯤ ꯃꯈꯣꯡ ꯄꯨꯝꯅꯃꯛ ꯇꯠꯂꯝꯂꯕꯒꯤ ꯇꯨꯡꯗ ꯄꯨꯈ꯭ꯔꯕꯗꯤ ꯅꯉꯣꯟꯗ ꯌꯦꯠꯄ ꯂꯥꯏꯌꯦꯠꯄ ꯑꯃꯠꯇ ꯇꯧꯔꯣꯏꯗꯧꯔꯤꯕꯅꯤ. ꯐꯔꯦ, ꯑꯗꯨꯗꯤ ꯂꯨꯕꯥꯛ ꯑꯁꯤ ꯑꯩꯅ ꯄꯨꯈ꯭ꯔꯒꯦꯀꯣ. ꯅꯪ ꯅꯁꯥꯅ ꯌꯥꯔꯕ꯭ꯔꯣ? ꯌꯥꯔꯦ ꯄꯥꯕꯨꯡ, ꯈꯔ ꯊꯨꯅ ꯑꯃꯨꯛꯇ ꯄꯨꯕꯤꯈ꯭ꯔꯣ. ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯁꯨꯅꯤꯀꯤ ꯃꯄꯥꯕꯨꯡꯗꯨ ꯅꯣꯛꯂꯒ, ꯍꯣ, ꯐꯔꯦ.
ꯃꯁꯤꯗꯒꯤꯗꯤ ꯅꯪꯁꯨ ꯀꯩꯁꯨ ꯇꯧꯗꯅ ꯂꯩꯔꯣꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯁꯨꯅꯤꯒꯤ ꯃꯄꯥꯕꯨꯡꯅ ꯂꯨꯕꯥꯛ ꯑꯗꯨ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯃꯁꯤꯗꯒꯤꯗꯤ ꯂꯥꯏꯖꯒꯤ ꯃꯄꯥꯕꯨꯡꯅ ꯂꯥꯏꯖꯕꯨ ꯇꯤꯡꯀꯣꯛ ꯂꯥꯏꯀꯣꯛꯄꯤꯕ ꯑꯣꯏꯅ ꯂꯩꯈꯥꯏ ꯇꯧꯕꯤꯗꯨꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯈꯔ ꯁꯣꯟꯗꯨꯅ ꯃꯁꯥ ꯑꯗꯨ ꯁꯦꯡꯗꯣꯛꯄꯤꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯂꯥꯏꯖꯒꯤ ꯃꯄꯥꯕꯨꯡꯅ ꯂꯨꯕꯥꯛ ꯑꯗꯨ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯕꯒꯤ ꯇꯨꯡꯗꯗꯤ ꯂꯥꯏꯖꯁꯨ ꯃꯁꯥ ꯑꯗꯨ ꯏꯌꯥꯡ ꯌꯥꯡꯂꯦ ꯑꯗꯨꯒ ꯃꯄꯥꯕꯨꯡꯅꯁꯨ ꯃꯁꯥ ꯃꯎ ꯁꯦꯡꯗꯣꯛꯄꯤꯕꯗꯒꯤꯗꯤ ꯂꯥꯏꯖꯗꯣ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯟꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯂꯥꯏꯖꯗꯣ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗꯅ ꯅꯨꯡꯉꯥꯏ ꯌꯥꯏꯕꯤ ꯃꯔꯥꯡ ꯀꯥꯏꯅ ꯄꯥꯟꯈ꯭ꯔꯦ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯈꯤꯕꯤꯛ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ